Paiduna laklene Paiduna nungshiba Cheksinna paiduna ngasi 91.2 Diamond Radio Channel asida aikoina Diamond gi saknaraba haiba nomaijing numit khuding gi santok chariba harau harauna taramna aikoi gi studio da aikoina haijaruba matamda lingsin birakpa Amarjit Lorimbam thagat chari aikoina Diamond Radio 91.2 radio channel asina unanabagi damak haijaruba da harau taramna studio da lingsin biraba sigi damak ahanbada thagat chari Aramaktada program asibu ingbiriba amadi dabiriba singdasu aina aramaktada nolukna khuramjari thagat chari Amarjit ahanbada ima baba gi mingam taibiyo aigi baba gi mingna Lorembam let oire Robindro ima gi mingna Lorembam ongbi Roma Devi mamadi leri ado baba se chahi kya muk surake chorakpa let oigi bisi si aidi masa khangudre aina san chaba timing adai dane dia khomana sum wari dirappada khanguraga wari yona dum khangre atoba masagi anaba mada anabadagi adu family gi di mama hoi kari thabak ka yumgi dum housewife we bebra kari thabak to si doi topa taude imungi thawengang dum housewife dum hoijeri adu alekai se kari lekai no singjamai chingamakha hai baba gi yumsu singjamai chingamakha ne hai adu hoji aina leise mama gi yumda leiba baba leitaba matungdagi magi mayumda sum leirapani the lekai ni dum nakna de dum leire nakti naknareba chinau si gyan silnau se ani ni ai mathakta ai gi che amalai aduga ai lore ani sina lore che di kari honabiri mayum kai pan ma khotpa se mayum pan gre sanapa ma su yaure hai adu mangai aduga family gi imung da kana isai se adi kamai tawdana isai torpui wari sine khoin tawja thuise aduna mama hoi isai pambiram bra isai tobiram baba hoi isai pambiram bra mama ina tambada kari masigi kano se aigi imung manongi isai torpagi wari oina yamna tanja jari ngai da aina so listening ba phongdoning ba ngasi khudong chaba phangjaba yam nongai jai aigi aina ngasi isai tawjara iba si hairagadi yam watlibra haina khalle aigi imung manungdugi sei torokpudugi wari history libirak pahalaman singna libirak pa taro matungdede aigi baba aigi nene baba gi machimnau si khara yami machimnau mapan suba oiba male ada baba su sei sa edu baba gi mathakta leiriba magi mache machel myam su lo yengu matamda drama gi lila gi loina art ki ming ada oileramba aina nungai jaba ada moileramba su aina ngasi sai nungai tawjara pagi lambi sida achobu lambi madi bibirambaga ingonda si shona thaujan bibani oja guru magi manakta chalu matamda adugi mungni adugi machani haiba matamda moina harauna moiga su loin matamdu da loinaramba khangnarak panga toibagi loina su khangbiram me aduga aina ngasi smaina torokposida moina yam phai noi mung manung isai smai loin torokpani si yong honarakpani aduduna nangna tawri se moi myang gi mo singadobni khorkadobni ngona su moina yam encourage tawbiba yam nungai si lambi se sang paseina admai tawdana ayamba family da su sigumba isai gi akoi gi kala gi lamsiga loina mari leina ba imung amo oirama ba yam nungai jare aduga isana khangbirakpa matamda isai torga leirambase angang oringai gi matamse tawbiram abraidi class kaya mo isana gyan tabada tawbirakpa karamba ningsing bibada karamba matamdo biki si gyan tabadagi haidura khangdre he aina ek gyan tarakpadai isana isai tawleram adamai isai tawleram pugang don tindana adum isai ase adum tabani khangde amani khangde isada adum kainomdi pithok pirakprana khanjai aina adagi amuk khara isana imung manungi min haitare ko mase support se du matam du wasu matam du khangodram ni na imung dale horsi mama hoi masi phajana support to bibra kamai toge tawe ai gi apamane haiti mama hoi su baba khoi gi apamba me am du loina ma genga pamjaraga laga baba na khudong thiba haigadra haibok thigram ni na imana su adum machana torpa thabak sida haitare sum mapagi mahut chillagani khangde torpada mamana su nungai ba haraw magi mathamoi de penjawde dum lei adu masidagi lam sida mai paklak nabani haina tungi asama khak mamana khallaganda karamba ozagi mafamda isai se tamnabagi tanabirakpagi hanana ningsang bibro matamdo ningsange jodi kawbu yade mamagi manong pa ma lerame yamsu ngausanaba aduga
ꯃꯥꯁꯤ ꯅꯣꯡꯃ ꯌꯨ ꯉꯥꯎꯔꯒ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯥꯁꯤꯅ ꯑꯩꯅ ꯁꯨꯝ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯩꯅ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯒꯤ ꯁꯨꯝ ꯏꯁꯩꯁꯦ ꯄꯥꯝꯖꯕ ꯈꯣꯠꯆꯕꯁꯦ ꯃꯥꯅ ꯁꯨꯝ ꯈꯪꯉꯛꯄꯅꯤꯅ ꯍꯣꯏ ꯅꯣꯡꯃ ꯌꯨ ꯉꯥꯎꯔ ꯂꯥꯛꯀꯥꯟꯗ ꯅꯪ ꯏꯁꯩ ꯇꯝꯕ ꯑꯣꯖꯥ ꯑꯃꯗ ꯑꯩꯅ ꯊꯤꯟꯒꯅꯤꯅ ꯇꯧꯔꯒ ꯌꯨ ꯉꯥꯎꯔꯤꯉꯩ ꯃꯇꯝꯁꯤ ꯇꯥꯏꯃꯤꯡꯁꯤꯗ ꯃꯥꯅ ꯂꯥꯛꯑꯣꯅ ꯃꯥꯒꯤ ꯏꯁꯀꯨꯇꯔ ꯑꯃ ꯊꯧꯔꯝꯃꯦ ꯍꯣꯏ ꯏꯁꯀꯨꯇꯔꯁꯤꯒꯤ ꯃꯅꯤꯡꯗ ꯑꯩꯁꯨ ꯏꯁꯩ ꯇꯝꯕ ꯃꯐꯝꯗ ꯄꯨꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯍꯔꯥꯎꯔꯒ ꯑꯩꯁꯦ ꯁꯥꯟꯅꯔꯝꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯄꯨꯂꯞ ꯍꯧꯒꯠꯂꯒ ꯑꯣꯖꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯄꯁꯤꯗ ꯑꯣꯖꯥ ꯇꯤꯖꯦꯟꯗ꯭ꯔ ꯍꯣꯏꯒꯤ ꯌꯨꯝꯁꯦ ꯊꯤꯕ ꯍꯣꯏ ꯃꯥꯅ ꯌꯨꯁꯦ ꯉꯥꯎꯔꯒ ꯍꯣꯏ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯂꯩꯔꯝꯕꯁꯤꯡꯁꯤꯗꯁꯨ ꯃꯥꯅ ꯍꯪꯕꯁꯤꯗꯁꯨ ꯏꯀꯥꯏꯗꯅ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯇꯤꯖꯦꯟ ꯑꯃꯨꯛꯈꯛ ꯍꯪꯕꯗꯒꯤ ꯁꯣꯝ ꯆꯠꯂꯨ ꯂꯝꯕꯤꯁꯤ ꯁꯨꯝ ꯇꯥꯔꯛꯄꯗꯤ ꯃꯥꯗꯤ ꯉꯥꯎꯔꯤꯕꯅꯤꯅ ꯍꯣꯏ ꯃꯥꯁꯤꯅ ꯈꯪꯗ꯭ꯔꯀꯥꯟꯁꯤꯗ ꯑꯗꯨꯋꯥꯏꯗ ꯅꯛꯅꯕ ꯑꯍꯟ ꯑꯃꯈꯛꯅ ꯏꯁꯩꯗꯤ ꯁꯤꯗꯁꯨ ꯇꯝꯕ ꯑꯣꯖꯥ ꯑꯃꯗꯤ ꯂꯩ ꯑꯗꯣ ꯁ꯭ꯋꯥꯏꯗꯗꯤ ꯅꯠꯇꯦ ꯈꯣꯠꯇꯦꯅ ꯑꯩꯅ ꯍꯥꯏꯔꯛꯄ ꯁꯤꯗꯅ ꯀꯅꯥ ꯂꯩꯒꯦꯅ ꯍꯥꯏꯔ ꯀꯥꯟꯗ ꯁꯤꯗꯁꯨ ꯑꯣꯖꯥ ꯑꯃ ꯂꯩꯕꯅꯦ ꯁꯤ ꯊꯣꯡꯒꯥꯟꯁꯤꯗ ꯆꯪꯉꯨ ꯈꯣꯠꯂꯨ ꯑꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯇꯤꯖꯦꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯣꯏꯅꯤꯅ ꯆꯠꯂꯤꯕ ꯑꯩꯁꯤꯅ ꯑꯣꯖꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯊꯤꯟꯖꯜꯂꯦ ꯅꯨꯃꯤꯠꯁꯤꯗ ꯑꯣꯖꯥꯁꯦ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯖꯥꯅꯤ ꯑꯣꯖꯥ ꯁ꯭ꯌꯥꯝ ꯀꯟꯍꯥꯏꯅ ꯆꯤꯡꯉꯥ ꯃꯊꯛ ꯑꯣꯏꯕ ꯑꯣꯖꯥ ꯁ꯭ꯌꯥꯝ ꯀꯟꯍꯥꯏꯁꯤꯅ ꯑꯗꯨꯒ ꯑꯣꯖꯥ ꯇꯤꯖꯦꯟꯗ꯭ꯔꯒꯤꯁꯤꯅ ꯂꯣꯛꯂꯥꯎ ꯄꯨꯡꯗꯣꯏꯕ ꯌꯥꯝ ꯅꯛꯅꯕ ꯃꯐꯝꯁꯤꯗ ꯑꯣꯖꯥ ꯑꯃ ꯍꯦꯛꯇ ꯊꯦꯡꯅꯔꯦꯅ ꯃꯥꯅ ꯍꯦꯛꯇ ꯊꯝꯕꯤꯔꯝꯕ ꯋꯥꯅꯤꯗ ꯑꯩꯁꯦ ꯑꯗꯨꯒ ꯑꯣꯖꯥ ꯁ꯭ꯌꯥꯝ ꯀꯟꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯆꯪꯉꯒ ꯏꯁꯩꯁꯦ ꯇꯝꯃꯛꯈꯤ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯐꯥꯎꯒꯤ ꯃꯇꯥꯡꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯇꯝꯃꯛꯄꯁꯦ ꯑꯣꯖꯥ ꯁ꯭ꯌꯥꯝ ꯀꯟꯍꯥꯏ ꯁꯤꯒꯤ ꯋꯥꯔꯤ ꯃꯈꯥ ꯈꯤꯇꯪꯒ ꯋꯥꯔꯤ ꯂꯩꯔꯗꯤ ꯑꯝꯇꯒ ꯇꯝꯕꯤꯌꯨ ꯏꯁꯩ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯅꯨꯃꯤꯠꯁꯦ ꯆꯪꯉꯨꯕꯗ ꯑꯗ ꯑꯩꯁꯨ ꯑꯩꯈꯣいꯂꯩꯀꯥꯏꯗꯒꯤꯁꯨ ꯌꯥꯎꯔꯝꯃꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯦ ꯑꯩꯅ ꯏꯁꯩ ꯇꯝꯕ ꯆꯪꯕ ꯃꯇꯝꯁꯤꯗ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯝ ꯈꯪꯗꯦ ꯏꯁꯩ ꯇꯝꯕꯁꯦ ꯀꯩ ꯆꯪꯗꯣꯏꯅꯣ ꯀꯩ ꯄꯨꯗꯣꯏꯅꯣ ꯑꯩꯗꯤ ꯏꯁꯩ ꯇꯝꯕꯗꯨꯒꯤ ꯃꯐꯝꯗꯨꯗꯪ ꯌꯧꯅꯤꯡꯉꯗꯤꯅ ꯈꯜꯂꯒ ꯆꯠꯄ ꯅꯨꯃꯤꯠꯅꯤꯅ ꯌꯥꯝ ꯍꯔꯥꯎꯔꯦ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯣꯖꯥꯅ ꯕꯣꯏ ꯄꯣꯔꯛꯎ ꯀꯣꯂꯣꯝ ꯄꯣꯔꯛꯎ ꯑꯗꯨꯗꯨ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯁꯤ ꯇꯧꯒꯗꯕꯅꯤꯅ ꯏꯁꯩꯁꯦ ꯁꯨꯝ ꯇꯝꯕ ꯍꯧꯔꯛꯑꯀꯥꯟꯗ ꯑꯩꯁꯦ ꯏꯁꯩ ꯁꯨꯝ ꯇꯝꯃꯝꯕꯗꯒꯤ ꯏꯁꯩ ꯇꯝꯃꯤꯕ ꯃꯐꯝꯁꯤꯗ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯅꯨꯄꯥ ꯑꯃ ꯍꯦꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯗꯥ ꯇꯣꯝꯕꯤꯅ ꯑꯗ ꯃꯥꯁꯦ ꯑꯩ ꯊꯥ ꯑꯃ ꯑꯩꯅ ꯏꯁꯩ ꯇꯝꯕ ꯐꯥꯔꯛꯄ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯇꯕ꯭ꯂꯥ ꯊꯤꯟꯕꯁꯦ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯁꯥꯒꯤ ꯉꯝꯗꯕ ꯑꯃ ꯂꯩꯕꯗꯒꯤ ꯑꯗꯣ ꯏꯁꯩ ꯇꯝꯃꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯁꯨꯝ ꯏꯁꯩꯗꯤ ꯁꯨꯝ ꯑꯣꯔꯥꯏꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯇꯕ꯭ꯂꯥ ꯊꯤꯟꯕꯤꯅꯕ ꯃꯤ ꯂꯩꯇꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯁꯤꯅ ꯁꯨꯝ ꯑꯩꯅ ꯁꯨꯝ ꯀꯥꯕꯛ ꯊꯤꯟꯕꯗꯨ ꯎꯕꯗ ꯅꯪ ꯑꯝꯇ ꯄꯥꯏꯔꯛꯎ ꯅꯪ ꯑꯝꯇ ꯇꯕ꯭ꯂꯥꯁꯦ ꯑꯝꯇ ꯊꯤꯜꯂꯧꯅꯦ ꯅꯪꯅ ꯈꯔ ꯇꯥꯟ ꯆꯥꯏꯅꯦꯅ ꯁꯨꯝ ꯇꯕ꯭ꯂꯥꯁꯦ ꯁꯨꯝ ꯊꯤꯟꯈꯤꯕ ꯑꯩꯁꯦ ꯇꯕ꯭ꯂꯥꯁꯦ ꯁꯨꯝ ꯊꯤꯟꯕꯗꯩꯗꯤ ꯑꯩꯁꯦ ꯏꯁꯩꯁꯦ ꯇꯝꯃꯛꯇ꯭ꯔꯦꯕ ꯃꯌꯥꯝꯅ ꯏꯁꯩ ꯑꯣꯔꯥꯏꯔꯤꯕ ꯈꯣꯠꯂꯤꯁꯦ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯆꯠꯄꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯩꯁꯦ ꯃꯣꯏ ꯃꯌꯥꯝꯒꯤꯗꯤ ꯑꯩ ꯂꯥꯛꯇꯕꯁꯨ ꯌꯥꯗꯕ ꯅꯪ ꯂꯥꯎꯀꯣ ꯉꯁꯤꯗꯤ ꯍꯣꯔꯦꯟꯗꯤ ꯑꯗꯨꯅꯦ ꯔꯤꯍꯥꯔꯁꯦꯜ ꯂꯩ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯏꯁꯩ ꯀꯣꯝꯄꯤꯇꯤꯁꯟ ꯌꯥꯎꯒꯗꯕ ꯈꯣꯠꯀꯗꯕꯒꯤ ꯁꯨꯃꯥꯏꯅ ꯏꯁꯩ ꯈꯔ ꯑꯣꯖꯥꯒ ꯇꯧꯔꯒ ꯄꯨꯟꯒꯗꯕꯅꯦ ꯅꯪ ꯉꯥꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯑꯗꯨꯝ ꯇꯕ꯭ꯂꯥ ꯊꯤꯟꯈꯤꯕꯁꯤꯗꯒꯤ ꯑꯩꯁꯦ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯑꯣꯏꯅ ꯆꯠꯈ꯭ꯔꯦꯕ ꯏꯁꯩ ꯇꯣꯛꯈ꯭ꯔꯦ ꯇꯝꯈꯤꯗ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯅ ꯁꯛꯄ ꯇꯝꯕꯗꯤ ꯑꯩꯅ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯕꯨ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯆꯠꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯗꯨꯝ ꯏꯁꯩ ꯀꯣꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁ꯭ꯌꯥꯝ ꯀꯟꯍꯥꯏꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤ ꯄꯨꯂꯞ ꯊꯣꯛꯑꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯁꯦ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯑꯃꯨꯛ ꯆꯠꯂꯦ ꯃꯣꯏ ꯃꯌꯥꯝꯒꯤ ꯏꯁꯩꯁꯤꯒꯤ ꯊꯤꯟꯕ ꯆꯠꯂꯦ ꯑꯩꯗꯤ ꯀꯣꯝꯄꯤꯇꯤꯁꯟꯒ ꯌꯥꯎꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯁꯨꯝ ꯊꯦꯡꯅꯕ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡ ꯑꯃꯅꯤ ꯁꯨꯝ ꯁꯛ ꯈꯪꯅꯕ ꯍꯧꯔꯛꯑꯦ ꯅꯪ ꯀꯩ ꯒ꯭ꯔꯨꯞꯇ ꯊꯤꯜꯂꯤꯅꯣ ꯑꯗ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤ ꯑꯗꯨ ꯇꯧꯁꯤ ꯁꯨꯝ ꯃꯤꯁꯦ ꯈꯣꯝꯕ ꯍꯧꯔꯛꯑꯦ ꯑꯗꯩꯗꯤ ꯁꯨꯝ ꯈꯪꯅꯔꯛꯑꯕꯅꯤꯅ ꯍꯣꯏꯅ ꯇꯧꯔꯒꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁ꯭ꯀꯨꯜꯒꯤ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯣꯏ ꯃ꯭ꯌꯨꯖꯤꯛ ꯕꯦꯟ ꯈꯔ ꯂꯩꯕꯁꯤꯡꯁꯤꯅ ꯑꯩꯁꯦ ꯍꯦꯛ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯦ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯆꯠꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯏꯁꯩꯁꯦ ꯑꯗꯨꯝ ꯁꯛꯆꯅꯤꯡ ꯁꯛꯄ ꯁꯨꯡꯐꯪ ꯐꯪꯈꯤꯗ꯭रे ꯇꯕ꯭ꯂꯥ ꯑꯗꯨꯝ ꯊꯤꯟꯈ꯭ꯔꯦ ꯊꯥꯗꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯆꯍꯤ 12 13 ꯇꯕ꯭ꯂꯥ ꯊꯤꯜꯂꯒ ꯃ꯭ꯌꯨꯖꯤꯛ ꯕꯦꯟ ꯑꯣꯔꯀꯦꯁꯇ꯭ꯔꯥ ꯕꯦꯟ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯌꯥꯝ ꯏꯃꯥꯟꯅꯕ ꯇꯤꯜꯂꯤꯕ ꯈꯣꯠꯂꯤꯕ ꯄꯨꯜꯂꯤ ꯃꯌꯥꯝꯁꯦ ꯁꯨꯝ ꯊꯥꯗꯣꯛꯄ ꯁꯨꯝ ꯉꯝꯗꯕꯗꯒꯤ ꯑꯩꯁꯦ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯃ ꯑꯣꯏꯅ ꯀꯨꯏꯅ ꯆꯠꯂꯨꯔꯦ ꯏꯁꯩ ꯇꯝꯅꯤꯡꯕ ꯃꯐꯝꯗ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯍꯩꯔꯛꯈꯤꯗꯣ ꯑꯩ ꯑꯗꯒꯤ ꯇꯕ꯭ꯂꯥꯔꯣꯝꯗ ꯑꯣꯏꯅ ꯆꯠꯈꯤꯗꯅ ꯃꯇꯝ ꯈꯔꯁꯤ ꯑꯗꯨ ꯃꯈꯥ ꯑꯃꯨꯛ ꯃꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯁꯤꯒꯤ ꯃꯔꯝꯁꯤꯗꯒꯤ ꯏꯁꯩ ꯁꯛꯅꯕꯒꯤ ꯂꯝꯕꯤꯁꯤꯗ ꯂꯥꯛꯅꯕꯒꯤ ꯋꯥꯔꯤ ꯑꯇꯣꯞꯄꯗꯤ ꯀꯃꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯣꯏ ꯏꯁꯩ ꯁꯛꯂꯛꯄꯒꯤ ꯃꯑꯣꯡ ꯂꯥꯛꯈ꯭ꯔꯤꯁꯤꯅ ꯑꯩꯒꯤ ꯏꯅꯦꯁꯦ ꯕꯕꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯦ ꯃꯇꯝ ꯑꯃꯒꯤ ꯑꯍꯟꯁꯤꯡꯅ ꯑꯣꯖꯥꯁꯤꯡꯅ ꯏꯃꯨꯡ ꯃꯅꯨꯡꯅ ꯋꯥꯔꯤ ꯂꯤꯕꯗ ꯕꯤꯅꯇꯥ ꯂꯧꯔꯦꯝꯕꯝ ꯍꯥꯏꯗꯅ ꯅꯤꯅꯦꯒꯤ ꯃꯃꯤꯡꯅꯤ ꯃꯍꯥꯛꯁꯤ ꯏꯁꯩ ꯔꯨꯞꯔꯥꯒꯒꯤ ꯏꯁꯩ ꯁꯛꯑꯝꯃꯦꯅ ꯃꯇꯝꯗꯨꯗ ꯍꯥꯏ ꯑꯩꯅ ꯏꯁꯩꯁꯤꯕꯨ ꯃꯣꯏꯅ ꯁꯛꯏꯁꯤꯕꯨ ꯃꯤꯅ ꯐꯖꯅ ꯁꯛꯑꯦ ꯍꯥꯏꯁꯤꯕꯨ ꯀꯗꯥꯏꯐꯥꯎ ꯁꯛꯄꯖꯥꯠꯅꯣ ꯅꯣꯡꯇꯁꯨ ꯏꯅꯦꯒꯤ ꯃꯌꯨꯝꯗ ꯆꯠꯄꯗꯁꯨ ꯏꯁꯩ ꯑꯃꯇ ꯉꯪꯉꯛꯄ ꯇꯥꯗꯦ ꯃꯣꯏꯅ ꯁꯛꯄꯁꯨ ꯑꯩꯅ ꯇꯥꯕ ꯐꯪꯗꯦ ꯍꯥꯏꯗꯤ ꯂꯩꯍꯧꯗꯕꯅꯤꯅ ꯏꯁꯩ ꯀꯦꯁꯦꯠ ꯀꯩꯀꯩ ꯑꯗꯨꯒ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏ ꯅꯦꯅꯦꯅ ꯄꯨꯊꯣꯔꯛꯑꯦ ꯀꯦꯁꯦꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯅꯦꯅꯦꯅ ꯑꯣꯗꯤꯑꯣꯗ
ꯃꯥꯅ ꯖꯦꯝ ꯍꯣꯜꯗ ꯏꯁꯩ ꯁꯛꯏꯉꯩꯗ ꯑꯣꯗꯤꯑꯣꯗ ꯁꯥꯎꯟ ꯀꯥꯡꯕꯨꯅ ꯔꯦꯀꯣꯔꯠ ꯇꯧꯁꯜꯂꯒ ꯃꯉꯣꯟꯗ ꯀꯣꯄꯤ ꯑꯃ ꯄꯤꯔꯛꯄ ꯅꯦꯅꯦꯁꯤꯅ CDꯗ ꯑꯣꯟꯊꯣꯛꯄꯤꯔꯛꯎ ꯑꯣꯗꯤꯑꯣꯁꯦ ꯍꯧꯖꯤꯛꯇꯤ ꯇꯥꯕꯁꯦ ꯇꯦꯞꯇ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯑꯅ ꯍꯥꯏꯔꯒ ꯑꯩꯁꯤꯅ ꯃꯥꯒꯤ ꯑꯣꯗꯤꯑꯣꯒꯤ ꯀꯣꯄꯤꯁꯦ ꯀꯦꯁꯦꯠꯁꯦ ꯄꯨꯔ ꯆꯠꯂꯦ ꯑꯗꯨꯒ CDꯗ ꯑꯩꯁꯦ ꯑꯣꯟꯊꯣꯛꯄ ꯆꯠꯂꯀꯥꯟꯗ ꯑꯩꯅ ꯁ꯭ꯇꯨꯗꯤꯑꯣꯗ ꯄꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯅꯦꯅꯦ ꯁꯛꯄ ꯏꯁꯩꯁꯦ ꯑꯩꯅ ꯇꯥꯛꯑꯒꯦꯅ ꯊꯥꯔꯀꯥꯟꯗ ꯏꯁꯩꯁꯦ ꯌꯥꯝ ꯐꯖꯅ ꯁꯨꯃꯥꯏꯅ ꯁꯛꯑꯝꯕ ꯑꯣꯏꯔꯦꯅ ꯑꯩꯅ ꯈꯜꯂꯦ ꯉꯁꯥꯏ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯅꯍꯥꯟꯒꯩꯅ ꯋꯥꯔꯤ ꯑꯣꯏ ꯇꯥꯕꯗꯣ ꯑꯣꯗꯤꯑꯣꯗꯣ ꯇꯥꯔꯀꯥꯟꯗ ꯈꯪꯉꯦ ꯑꯗꯨꯒ ꯅꯦꯅꯦꯅ ꯁꯨꯝ ꯃꯌꯥꯝꯅ ꯅꯪ ꯏꯁꯩ ꯁꯛꯑꯔꯣꯏ ꯍꯥꯏꯔꯣ ꯅꯪ ꯇꯕ꯭ꯂꯥ ꯑꯗꯨꯝ ꯊꯤꯜꯂꯒꯦ ꯍꯥꯏꯔꯣ ꯏꯁꯩ ꯁꯛꯑꯣꯅ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯑꯗꯨꯒ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯌꯥꯗꯦ ꯇꯕ꯭ꯂꯥ ꯊꯤꯟꯕꯁꯦ ꯚꯣꯀꯦꯜꯗ ꯏꯐꯦꯛ ꯂꯥꯛꯑꯦ ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯇꯕ꯭ꯂꯥ ꯊꯤꯟꯕꯒꯤ ꯗꯝꯗꯨꯗ ꯅꯪꯒꯤ ꯅꯁꯥꯒꯤ ꯅꯈꯅꯥꯎꯒꯤ ꯀꯩꯒꯤ ꯅꯪꯅ ꯐꯣꯔꯁ ꯑꯣꯏꯅ ꯏꯁꯩ ꯁꯛꯄꯒꯗꯧꯕꯗꯣ ꯑꯗꯨ ꯉꯝꯃꯛꯑꯣꯏ ꯑꯗꯨꯗꯨꯅ ꯇꯕ꯭ꯂꯥꯗꯣ ꯊꯤꯜꯂꯨꯅꯨ ꯏꯁꯩ ꯑꯣꯏꯅ ꯇꯝꯃꯣ ꯑꯣꯖꯥ ꯑꯗꯨ ꯂꯩ ꯃꯃꯤꯡ ꯑꯗꯨ ꯆꯠꯂꯨ ꯑꯗꯥ ꯆꯠ ꯃꯥꯅ ꯂꯣꯏ ꯑꯩꯉꯣꯟꯗ ꯁꯖꯦꯁ ꯇꯧꯕꯤ ꯑꯣꯖꯥꯒꯤ ꯃꯃꯤꯡ ꯆꯠꯀꯗꯕ ꯃꯐꯝ ꯂꯝ ꯃꯥ ꯂꯣꯏ ꯍꯥꯏꯕꯤ ꯑꯗꯣ ꯑꯩ ꯆꯠꯄꯗꯤ ꯉꯝꯈꯤꯗꯦ ꯉꯁꯥꯏ ꯇꯕ꯭ꯂꯥ ꯑꯗꯨꯝ ꯊꯤꯜ ꯂꯩꯕꯗꯨꯅꯅꯦ ꯏꯁꯩꯁꯤꯗ ꯇꯝꯁꯤꯜꯂꯨꯕ ꯉꯝꯗꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯏꯁꯩꯁꯦ ꯁꯛꯅꯕ ꯂꯥꯛꯄꯗꯨꯗꯤ ꯑꯩꯅ ꯄꯥꯝꯖꯕꯅꯤna ꯅꯣꯡꯃꯇꯪꯗꯤ ꯑꯩ ꯁꯛꯀꯦꯅ ꯁꯨꯝ ꯈꯟꯖꯕꯅꯤna ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨꯝ ꯏꯁꯥꯅ ꯍꯣꯠꯅꯖꯔꯛꯄꯁꯦ ꯏꯁꯩꯁꯦ ꯃꯤꯅ ꯀꯃꯥꯏꯅ ꯁꯛꯏ ꯑꯩꯅ ꯇꯕ꯭ꯂꯥ ꯊꯤꯟꯅ ꯌꯨꯝꯗ ꯏꯁꯩ ꯑꯣꯔꯥꯏꯕꯗꯤ ꯂꯦꯞꯇꯦ ꯏꯁꯩ ꯀ꯭ꯂꯥꯁꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯆꯠꯂꯦ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯃꯒꯤ ꯃꯐꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯩꯁꯦ ꯇꯕ꯭ꯂꯥ ꯊꯤꯟꯅ ꯏꯁꯩ ꯁꯛꯅꯤꯡꯕꯒꯤ ꯏꯁꯥꯒꯤ ꯋꯥꯈꯜꯗꯗꯤ ꯁ꯭ꯇꯦꯟ ꯇꯧꯔꯒ ꯂꯩꯕꯅꯤꯅ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯁꯛꯑꯒꯦꯅ ꯑꯩ ꯇꯕ꯭ꯂꯥꯁꯤꯗꯤ ꯀꯃꯥꯏꯅ ꯃꯁꯤ ꯊꯤꯟꯕꯁꯦ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯇꯕ꯭ꯂꯥ ꯂꯩꯔꯝꯕꯗꯨꯗꯒꯤ ꯊꯤꯟꯈ꯭ꯔꯤꯕ꯭ꯔꯥ ꯑꯗꯣ ꯌꯨꯝꯗꯁꯨ ꯍꯥꯟꯅ ꯃꯗꯨꯒꯤ ꯊꯤꯜꯂꯛꯄꯒꯤ ꯅꯣꯂꯦꯖ ꯇꯕ꯭ꯂꯥꯁꯦ ꯍꯦꯛꯇ ꯊꯤꯟꯕ ꯌꯥꯕ ꯄꯣꯠ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯗ ꯀꯃꯥꯏꯅ ꯃꯁꯤ ꯀꯃꯥꯏꯅ ꯊꯤꯟꯈ꯭ꯔꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛꯀ ꯂꯩꯕ꯭ꯔꯥ ꯑꯩꯁꯦ ꯇꯕ꯭ꯂꯥꯁꯦ ꯎꯄꯨ ꯀꯥꯡꯊꯣꯟꯗꯒꯤ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯇꯦꯕꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯩꯅ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗꯒꯤ ꯊꯤꯟꯖꯔꯛꯄꯁꯤꯅ ꯇꯕ꯭ꯂꯥ ꯊꯤꯟꯕꯒꯤ ꯑꯩꯒꯤ ꯂꯝꯕꯤ ꯑꯃ ꯄꯨꯁꯜꯂꯛꯈꯤꯕꯁꯤꯅ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯑꯩꯒꯤꯁꯨ ꯀꯀꯥꯅꯤ ꯕꯕꯥꯒꯤ ꯍꯣꯏꯒꯤ ꯃꯔꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯔꯨꯞꯔꯥꯒꯗ ꯃꯍꯥꯚꯥꯔꯠꯇ ꯂꯩꯕꯤꯔꯝꯃꯦ ꯑꯣꯖꯥ ꯃꯧꯕꯤꯃꯆꯥ ꯁꯣꯔꯣꯛ ꯍꯥꯏꯕ ꯑꯃ ꯑꯩꯒꯤꯗꯤ ꯀꯀꯥꯅꯦ ꯑꯗꯣ ꯃꯥꯁꯨ ꯃꯍꯥꯚꯥꯔꯠꯇ ꯄꯨꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯄꯤꯛꯏꯉꯩꯗ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯏꯐꯦꯛ ꯈꯤꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯦ ꯑꯗꯩ ꯙꯨꯜꯀꯤ ꯃꯣꯏ ꯃꯌꯨꯝꯗ ꯂꯩꯔꯝꯕꯁꯦ ꯙꯨꯜꯀꯤꯒꯁꯦ ꯈꯔ ꯊꯤꯜꯍꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯨꯏ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯐꯖꯅꯗꯤ ꯍꯩꯇ꯭ꯔꯤ ꯑꯩꯅ ꯁꯨꯝ ꯊꯤꯟꯕ ꯈꯣꯠꯄꯁꯦ ꯎꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯊꯤꯜꯂꯗꯤ ꯍꯩꯔꯗꯤ ꯊꯤꯜꯂꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯁꯨꯝ ꯈꯨꯠꯂꯥꯏꯗꯣ ꯃꯣꯏꯒꯤ ꯄꯥꯏꯍꯟꯕꯀꯣ ꯑꯩꯉꯣꯟꯗ ꯑꯗꯒꯤ ꯏꯁꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯆꯠꯅꯕ ꯂꯝꯕꯤ ꯇꯕ꯭ꯂꯥ ꯊꯤꯟꯕꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯄꯨꯁꯜꯂꯛꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯁꯦ ꯂꯩꯀꯥꯏꯅꯤ ꯁꯤꯁꯨ ꯇꯥ ꯁꯨꯅꯤꯜ ꯑꯞꯁꯔꯥꯒꯤ ꯇꯕ꯭ꯂꯥ ꯊꯤꯟꯕꯁꯦ ꯏꯁꯩꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯂꯝꯕꯤ ꯑꯃ ꯑꯆꯧꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯕꯨ ꯃꯌꯥꯝ ꯃꯔꯛꯇ ꯇꯤꯜꯍꯟꯕ ꯉꯝꯈꯤꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯥ ꯁꯨꯅꯤꯜ ꯍꯥꯏꯔꯤꯁꯦ ꯃꯥꯅ ꯑꯩꯕꯨ ꯃꯥꯒꯤ ꯒ꯭ꯔꯨꯞ ꯑꯞꯁꯔꯥꯅ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕꯗ ꯃꯥꯅ ꯑꯩ ꯄꯨꯁꯜꯂꯛꯈꯤꯕꯅꯦ ꯑꯦꯅꯤ ꯇꯕ꯭ꯂꯥ ꯊꯤꯜꯍꯟꯕꯗꯨꯅ ꯑꯩ ꯁꯤ ꯌꯧꯅꯁꯨ ꯂꯥꯛꯄ ꯉꯝꯖꯩꯅꯦ ꯏꯁꯩ ꯁꯛꯄꯁꯨ ꯉꯝꯖꯩꯅꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯌꯥꯝꯅ ꯑꯆꯧꯕ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯌꯥꯝ ꯄꯟꯂꯤꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯃꯣꯏꯗꯒꯤ ꯃꯇꯦꯡ ꯃꯈꯣꯏꯅ ꯄꯥꯡꯕꯤꯈꯤꯕ ꯃꯌꯥꯝꯗꯨꯅ ꯉꯁꯤ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯅ ꯃꯌꯥꯝꯅ ꯈꯪꯕꯤꯔꯤꯕꯁꯦ ꯃꯁꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯎꯔꯝꯗ꯭ꯔꯕꯗꯤ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯐꯖꯕ ꯅꯨꯡꯁꯤꯕ ꯋꯥꯐꯝ ꯑꯃꯁꯨ ꯄꯟꯕꯤꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯁꯥꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯊꯁꯤ ꯀꯌꯥꯅꯣ 10 October 10 October ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯂꯩꯔꯝꯃꯀꯥꯟꯗ ꯏꯁꯩ ꯁꯛꯄꯒꯤ ꯑꯍꯥꯟꯕꯒꯤ ꯏꯁꯩ ꯆꯪꯉꯛꯄꯒꯤ ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯖꯔꯅꯤ ꯑꯃꯇꯒ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯗꯨꯋꯥꯏꯐꯥꯎ ꯂꯩꯔꯦ ꯇꯕ꯭ꯂꯥ ꯊꯤꯜꯂꯦ ꯑꯗꯒꯤ ꯅꯦꯅꯦꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨ ꯌꯨꯝꯗ ꯔꯤꯍꯔꯁꯦꯜ ꯇꯧꯏ ꯑꯗꯨ ꯁꯤ ꯃꯈꯥꯁꯤ ꯃꯇꯧ ꯀꯔꯝꯅ ꯀꯃꯥꯏꯅ ꯁꯛꯂꯛꯈꯤꯒꯦ ꯍꯥꯏꯕꯁꯤꯒꯤ ꯀꯃꯥꯏꯅ ꯀꯅꯥꯅ ꯍꯧꯗꯣꯔꯛꯇꯅ ꯀꯃꯥꯏꯅ ꯁꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯋꯥꯔꯤ ꯑꯃꯇꯪꯒ ꯃꯇꯝꯗꯨꯒꯤ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯏꯁꯩ ꯁꯛꯑꯒꯦꯅ ꯈꯟꯖꯕ ꯃꯇꯝꯗꯨꯗ ꯂꯩꯔꯝꯕ ꯃ꯭ꯌꯨꯖꯤꯛ ꯗꯤꯔꯦꯛꯇꯔꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯑꯩꯁꯨ ꯏꯁꯩ ꯑꯃꯇ ꯅꯝꯕꯤꯅꯕ ꯑꯩꯅ ꯍꯥꯏꯖꯗꯣꯏꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯑꯣꯏꯅ ꯑꯃꯨꯛ ꯎꯔꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯑꯣꯏꯅ ꯎꯔꯝꯒꯗ꯭ꯔꯥ ꯑꯩꯁꯦ ꯌꯥꯝ ꯀꯤꯖꯩ ꯏꯁꯩ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯥꯏꯒꯗꯕꯁꯦ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯏꯁꯩ ꯅꯝꯕꯁꯤ ꯗꯤꯅꯥ ꯑꯣꯏꯅꯥꯝ ꯃꯍꯥꯛꯁꯤꯒ ꯑꯩꯒ ꯊꯦꯡꯅꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯁꯨꯝ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯑꯩꯅ ꯗꯥꯗꯤꯅ ꯅꯪ ꯏꯁꯩ ꯁꯨꯔꯗꯨ ꯐꯖꯩ ꯑꯩ ꯁꯛꯅꯤꯡꯉꯤ ꯄꯥꯝꯃꯤ ꯈꯣꯠꯂꯤ ꯁꯛꯎ ꯀꯩꯅꯣ ꯌꯥꯏ ꯇꯧꯒꯗꯕꯅꯤ ꯅꯝꯒꯗꯕꯅꯤ ꯄꯥꯝ ꯇꯥꯗꯤ ꯑꯗ ꯏꯁꯩꯁꯦ ꯑꯩꯅ ꯀꯔꯝꯕ ꯏꯁꯩ ꯑꯩꯅ ꯁꯛꯄ ꯌꯥꯕ ꯏꯁꯩ ꯀꯩꯀꯩ ꯂꯩꯒꯦ ꯗꯥꯗꯤꯅ ꯀꯝꯄꯣꯁ ꯂꯩꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯑꯩꯅ ꯏꯁꯩ ꯑꯃꯗꯤ ꯂꯩ ꯑꯩꯅ ꯑꯥꯗ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯔꯤꯉꯩꯗ ꯑꯩꯅ ꯇ꯭ꯌꯨꯟ ꯇꯧꯔꯛꯄ ꯏꯁꯩꯅꯤ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯁꯛꯏ ꯈꯣꯠꯂꯤ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯅ ꯑꯝꯇ ꯇꯥꯒꯦ ꯈꯣꯠꯀꯦꯅ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯄꯨꯟꯁꯨ ꯄꯨꯜꯂꯝꯃꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯃꯣꯏ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯒꯤ ꯂꯝꯕꯤꯗ ꯁ꯭ꯇꯨꯗꯤꯑꯣꯗ ꯃꯥ ꯂꯩꯕ ꯃꯐꯝꯗ ꯑꯩ ꯆꯠꯇꯅ ꯊꯦꯡꯅꯔꯀꯥꯟꯁꯤꯗ ꯃꯥꯅ ꯏꯁꯩꯁꯦ ꯃꯥꯅ ꯍꯦꯛ ꯁꯛꯂꯛꯄ ꯁꯨꯔꯁꯦ ꯑꯩꯅ ꯁꯛꯆꯅꯤꯡꯕ ꯁꯨꯔ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤ ꯑꯩꯅ ꯗꯥꯗꯤꯅ ꯁꯤꯃꯗꯤ ꯀꯅꯥꯝ ꯄꯤꯕ ꯌꯥꯔꯣꯏ ꯑꯩ ꯁꯛꯑꯒꯦ ꯑꯗꯨꯅ ꯇꯧꯔꯒ ꯇꯕ꯭ꯂꯥ ꯊꯤꯟꯅ ꯑꯩ ꯏꯁꯥꯒꯤ ꯏꯟꯀꯝ ꯈꯔ ꯂꯥꯛꯆꯕꯗꯨꯅ ꯑꯩ ꯏꯁꯩꯁꯦ ꯅꯝꯅꯕ ꯍꯣꯠꯅꯔꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯉꯒ ꯑꯣꯏꯒꯗꯕ ꯃꯇꯝꯗꯨꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯑꯣꯖꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯇꯝꯗꯨꯗ ꯂꯩꯔꯝꯃꯤꯕꯁꯤꯡꯗꯣ ꯑꯩꯅꯅꯦ ꯆꯠꯆꯔꯒ ꯑꯩꯅ
ꯑꯗꯨꯃꯥꯏꯅ ꯍꯥꯏꯖ ꯅꯣꯠꯆꯗꯅ ꯑꯣꯖꯥꯁꯤꯡꯁꯤꯗ ꯇꯥꯟꯅꯗꯅ ꯇꯥꯟꯅꯕꯁꯤ ꯂꯦꯞꯇꯅ ꯍꯣꯠꯅꯖꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯏꯍꯥꯟ ꯍꯥꯟꯅ ꯍꯧꯖꯤꯛꯀꯤ ꯔꯦꯀꯣꯔꯠ ꯇꯧꯕ ꯏꯁꯩꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯃꯨ ꯅꯪꯁꯨ ꯍꯥꯏꯕꯒꯤ ꯃꯁꯤꯒꯤ ꯏꯁꯩꯁꯤ ꯑꯣꯏꯒꯗꯣꯏꯔꯥ ꯁꯤꯒꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯅꯝꯈꯤꯕ꯭ꯔꯥ ꯀꯔꯝꯕ ꯏꯁꯩ ꯑꯣꯏꯈꯤꯒꯦ ꯏꯁꯩꯁꯦ ꯑꯇꯣꯞꯄꯗꯤ ꯅꯝꯈꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯗ꯭ꯔꯦ ꯍꯣꯏ ꯅꯝꯃꯒ ꯑꯗꯨ ꯄ꯭ꯔꯣꯖꯦꯛ ꯀꯥꯏꯈꯤꯕ ꯍꯣꯏ ꯑꯗꯒꯤ ꯑꯅꯤꯔꯛ ꯍꯟꯅ ꯅꯝꯕ ꯉꯝꯈꯤꯗ꯭ꯔꯕ ꯏꯁꯩ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯏꯁꯩꯗꯣ ꯍꯣꯏ ꯑꯗꯨꯒ ꯏꯍꯥꯟ ꯍꯥꯟꯅ ꯅꯝꯃꯛꯏꯁꯤꯅ ꯃꯤꯌꯥꯝꯅ ꯁꯛꯇꯥꯛꯂꯛꯏꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯝꯃꯨ ꯅꯪꯁꯨ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤ ꯃꯁꯤꯒꯤ ꯏꯁꯩꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯧꯔꯤꯔꯥ ꯁꯤꯅ ꯐꯥꯔꯁꯅꯦ ꯃꯁꯤꯗꯅꯤ ꯃꯌꯥꯝꯅꯁꯨ ꯑꯦꯜꯕꯝ ꯁꯣꯡ इहान हाना पुथोकपिरक्पा इसाई कयामरुम ममांगदा नंबीखरगसु इसाईसिंगसे लोइसिनद्रबसु मियामदा मसक ताकपिरकिबि इसाईनि हाइरमु नंगसु अदुना मसिगि हारिबि इसाईसि मतंग अखोइगि ताबिरिबसिंग डायमंडगि लिसनरसिंगदा ngasigi थोरमसिगि हानमोइना इसाईसि मतंग खुदोलबियो मते मतंग इसाईसे आइगि याम्बा दिना ओइना मानसु इसाई मेक्से मानसु इबिगिबनि सामंगनसु म्यूजिक कंपोज ओइबिखि इसाईसे म्यामदा खुदोल तमजगे 하이러무 낭수 아이부 농시 하이나 묵다 하이러무 낭수 아이부 농시 하이나 묵다 타와이세 타가도래 낭기 농시바다 하이러무 낭수 아이부 농시 하이나 lamlan ba thamoya se ubangdre nangi nungshi polum sina nungsi je aishu nangbu thamoy nungdalona manglibani ne aishu nangi nungsi CJ Aisha Nangbu Thamoy Nungdalona Pushparani ka punna sangmina ke bisai ni marks yauna punna saksanjare yam fazake akasu ka leite isai sima yan hanba miyam da masak takiba amarjit lori mangi isai ne do mathang ani subi isai amaka lokhachagi isai sima matek mathang lokhachagi nungsigi chebang khuding haibi isai sima tanga khudolbiu इसाईसे मथंग मसिगी मथंगदा इसाईसे हौद्रिंगे हाइजब तारे अदु मसिगी अहानबा पुथोरकिबजिगी मसि रिएक्शन से कमाय तौकी मसिगी अहानबा इसाईसे सखि मतमदा आइने बिसुदा थाजबिगिदे मयामसिना साई पुंग थेंदना तबला थेन लेबनिना अदुगा कनानोगा तोरगा सम इसाईसे मिंग थारबक हाय तारे इसाई सिंगर अमरजीत पुष्परानी गायन थारसु मतमदा इसाईसे मैमना अखोइदि दिनेश ने लेने दम हाय दिनेश के दिनेश याम माले गइनो अखोइदि नंग सैने खंगदे गायन अद इसाईसे मिनादि तानरमगा आइने नम खंगबिदबा अदुमाइना तौगी इसाईजे ओइबदि मैमनादि फजै अदु अदैना कइन आइजिबु दिनेश माला जाराने आई सुम इसाई सपोर्टिंग दिनेश माला हरकता देजे सुम सोयरनी का इसानागा पखजबसु दुम याव माने हाइदे इसागी ओइबा म पुथोकचनिंगबा अमगी वानातना इसागी ऑन वॉइस ऑन आइगी तोंगानबा म लेहेंजनिंगबदो वखंदा अदुगा माने हाइबसे मानाबदुगी हरावबदि नतदना आइगी अम लेजररोइद्रा हाइबगी वखंदा पुनिंगदा अदुम चिंगनाबा अदमाइना चिंगनाबा फाउकी अदगी दा दिनेशसु मासु स्वीट ओइ मेलोडी सकपनिना अदुना अखोइगा सुम इसाईजिगी कैटेगोरी जे सुम मानरबनिना वोकल सिसु दुम इसाईगी सैदा हाय तारे कोसक सैदा से नंगनबनिना मानरकपनिना अदुम इबानी जे खितंग कन्फ्यूज लैगी मतम मदुना मानाबरोमदा चखरगदि मानाबनिना मदुगी चखरकांदा मदुदगी हेनग्रदि उंपाबा मदुना लिखतपा ngमोइदोबुई केनोसे लै इसाईगी दमस याम लुबा वेम खक लै जे तारे अदु मखा तारकपदा अनि सुबि इसाई नुक्सिगी चेबांग खुदिंग मसिगी इसाईसे अमुक मयामदा ताहनजनबगी खुदोंचाबंत लौजगी मतें मतंग खुदोलबि इसाईसे कना लिबिबनो इसाईसिगी जर्नी गा लैबिरदि वारी मतें हाबिबे इसाईसे महेश फिल्म एक्टर अमसु ओइबिरिबा माक नाइंगोंदा इसाईसे आई फिल्म मनमदोरी अनि इसाई मनंग सेमदा यादे नंग थोपा मदम आइंगोंद इसाईसे फजना पिरो खोलो आइसु अहानबा फिल्म इसाई ओइदोइने महेश की चैट पोतोम नाउ हाइबा फिल्म सिदा फिल्म सिगी ओइना अहानबा फिल्म गी इसाई सबकिसु ओइरे अहानबगिसु ओइरे अदो इसाईसे टोनी हाइबम मांगना मतमदुदा आइना अनिसुबा म्यूजिक डायरेक्टर
ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯌꯥꯝ ꯊꯥꯖꯖꯕ ꯑꯩꯒꯤ ꯑꯃꯅꯤ ꯃꯍꯥꯛꯅ ꯁꯦꯝꯕꯤꯈꯤꯕ ꯏꯁꯩ ꯆꯦꯠꯄ ꯇꯣꯝꯅꯥꯎ ꯅꯨꯡꯁꯤꯒꯤ ꯆꯦꯕꯥꯡ ꯈꯨꯗꯤꯡ ꯏꯁꯩ ꯃꯌꯦꯛꯁꯤꯕꯨ ꯏꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯈꯥꯏꯗꯦꯝ ꯏꯃꯣ ꯈꯨꯗꯣꯜ ꯇꯝꯖꯒꯦ 이세이들 상민아키와 띵쿠가 뿐나 상민아키 이세이시 송와이키 Nungsi nungsiwari kaya kaya Thamoigi kachil kuding dalachari Oh nungsi binangi nungsi satam se ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯑꯗꯨꯒ ꯅꯍꯥꯁꯤꯡꯅꯁꯨ ꯌꯥꯝꯅ ꯄꯥꯝꯕ ꯑꯗꯣ ꯃꯁꯤꯒꯤ ꯏꯁꯩꯁꯤ ꯐꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯐꯤꯂꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯐꯤꯂꯝꯗꯁꯨ ꯌꯥꯎꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯦꯜꯕꯝꯗ ꯐꯣꯡꯉꯛꯄ ꯐꯤꯂꯝꯗ ꯌꯥꯎꯕꯁꯤꯒ ꯐꯤꯂꯝꯁꯤꯅ ꯈꯔ ꯍꯦꯟꯅ ꯃꯁꯤꯒꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯂꯧꯅꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯁꯤꯒꯤ ꯔꯤꯑꯦꯛꯁꯟ ꯐꯤꯂꯝꯗ ꯌꯥꯎꯔꯀꯥꯟꯗ ꯃꯁꯤꯒꯤ ꯍꯥꯏꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯃꯇꯝꯁꯤꯗꯗꯤ ꯑꯃꯔꯖꯤꯠꯅꯦꯁꯦ ꯊꯥꯖꯕꯤꯔꯕ꯭ꯔꯥ ꯑꯗꯒꯤꯗꯤ ꯑꯍꯥꯟꯕꯗ ꯊꯥꯖꯕꯤꯔꯝꯗꯕ ꯃꯁꯤꯗꯒꯤ ꯀꯔꯤ ꯔꯤꯑꯦꯛꯁꯟ ꯂꯥꯛꯀꯦ ꯅꯥꯀꯟ ꯀꯌꯥꯗꯒꯤ ꯁꯤ ꯃꯇꯝꯁꯤꯗꯗꯤ ꯃꯌꯥꯝꯅꯗꯤ ꯊꯥꯖꯕꯤꯔꯦ ꯑꯩꯅ ꯁꯛꯄꯅꯤ ꯍꯥꯏꯗꯤ ꯏꯁꯩꯁꯦ ꯃꯃꯥꯡꯗ ꯁꯛꯈꯤꯕ ꯏꯁꯩꯒꯤ ꯇꯥꯏꯞꯇꯨꯒ ꯁꯤꯗꯁꯨꯈꯔ ꯈꯦꯠꯅꯔꯛꯄ ꯁꯤꯗꯗꯤ ꯑꯃꯨꯛ ꯑꯩꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯚꯣꯀꯦꯜ ꯑꯃ ꯇꯥꯕꯗ ꯈꯪꯕꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯇꯥꯟꯖꯥ ꯑꯃꯗꯤ ꯁꯤ ꯏꯁꯩꯁꯤꯗ ꯑꯃꯨꯛ ꯂꯩꯔꯛꯄ ꯍꯣꯏ ꯉꯁꯥꯏꯒꯤ ꯑꯃ ꯃꯥꯟꯅꯕ ꯈꯣꯠꯄꯒꯤ ꯃꯇꯥꯡꯗꯨ ꯁꯤꯗ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯈꯤꯇꯪ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯁ꯭ꯇꯥꯏꯜ ꯑꯃ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯂꯥꯛꯑꯕꯅꯤꯅ ꯑꯗꯨꯒ ꯀꯔꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯒꯤ ꯀꯔꯤ ꯁꯥꯏꯠ ꯀꯔꯤ ꯂꯥꯛꯄꯒꯤ ꯔꯤꯑꯦꯛꯁꯟꯗꯨꯝꯇ ꯇꯝꯕꯤꯌꯨ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯏꯁꯩ ꯁꯛꯎ ꯐꯤल्मꯒꯤ ꯇꯧꯁꯤ ꯅꯠꯇ꯭ꯔꯒ ꯑꯦꯜꯕꯝ ꯇꯧꯁꯤ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄꯤꯕ ꯂꯩꯕꯤꯕ꯭ꯔꯣ ꯁꯤ ꯃꯇꯨꯡ ꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯐꯤꯂꯝꯒꯤꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯣꯏꯅ ꯏꯁꯩꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯁꯩ ꯁꯛꯑꯦ ꯈꯪꯉꯒꯗꯤ ꯑꯁ ꯅꯪ ꯁꯨꯃꯥꯏꯅ ꯏꯁꯩ ꯁꯛꯂꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯗꯛ ꯑꯩꯈꯣꯏꯁꯨ ꯁꯛꯑꯁꯤ ꯈꯣꯠꯂꯁꯤ ꯃꯊꯪ ꯁꯨꯝ ꯍꯧꯔꯦ ꯇꯥꯟꯖꯥꯗꯣ ꯈꯣꯡ ꯊꯥꯡꯖꯜꯂꯨꯔꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯀꯥꯟꯅꯕꯁꯦ ꯑꯃꯗꯒꯤ ꯑꯗꯒꯤ ꯃꯤꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯁꯦ ꯃꯆꯦꯠ ꯁꯨꯝ ꯁꯥꯏꯠꯇꯒꯤ ꯁꯨꯝ ꯈꯔ ꯂꯥꯛꯅꯕꯗꯨꯅ ꯑꯩꯉꯣꯟꯗ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯊꯪ ꯁꯨꯝ ꯏꯁꯩꯁꯤꯗꯒꯤ ꯁꯛꯈꯤꯕ ꯏꯁꯩ ꯑꯅꯤꯁꯦ ꯃꯃꯥꯡꯒꯤꯗꯨꯒ ꯍꯧꯖꯤꯛꯀꯤꯁꯤ ꯁꯤꯒ ꯄꯥꯕꯗꯒꯤ ꯃꯊꯪ ꯁꯤꯒꯤ ꯏꯁꯩ ꯑꯍꯥꯟꯕꯒꯤ ꯏꯁꯩꯒꯤ ꯁꯛꯈ꯭ꯔꯕ ꯃꯇꯨꯡ ꯁ꯭ꯋꯥꯏꯁꯤꯗ ꯇꯕ꯭ꯂꯥ ꯊꯤꯟꯕꯒꯤ ꯊꯕꯛꯇꯤ ꯇꯣꯛꯄꯤꯔꯕ꯭ꯔꯥ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤ ꯁꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯇ꯭ꯔꯤ ꯇꯕ꯭ꯂꯥ ꯌꯥꯝ ꯀꯟꯅ ꯊꯤꯜꯂꯤꯉꯩ ꯁꯤꯁꯨ ꯑꯗꯨꯝ ꯊꯤꯜꯂꯤꯉꯩ ꯃꯔꯛꯁꯤꯗꯅꯦꯕ ꯑꯗꯨꯝ ꯁꯛꯏꯁꯦ ꯑꯅꯤꯁꯨꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯗꯨꯝ ꯇꯕ꯭ꯂꯥ ꯊꯤꯜꯂꯤꯕ꯭ꯔꯥ ꯁꯤꯗꯤ ꯑꯅꯤꯁꯨꯕꯒꯤꯁꯤꯁꯨ ꯑꯗꯨꯝ ꯊꯤꯜꯂꯤ ꯑꯗꯨꯝ ꯊꯤꯟꯅ ꯏꯁꯩꯁꯨ ꯑꯗꯨꯝ ꯇꯧꯕꯅꯦ ꯂꯦꯞꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯇꯕ꯭ꯂꯥ ꯊꯤꯟꯕꯁꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯅ ꯏꯁꯩ ꯁꯛꯑꯒ ꯍꯦꯛꯇ ꯏꯁꯇꯦꯖꯇ ꯏꯁꯩ ꯁꯛꯑꯣ ꯂꯥꯎꯅ ꯍꯦꯛꯇ ꯅꯦꯛꯂꯛꯄ ꯅꯠꯇ꯭ꯔꯤꯕꯅꯤ나 ꯍꯥꯏꯇꯥꯔꯦ ꯏꯁꯩꯗꯤ ꯑꯗꯨꯝ ꯆꯠꯅꯤꯡꯕꯅꯤꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯒ꯭ꯔꯨꯞ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯜꯂꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯑꯁ ꯚꯥꯏ ꯉꯁꯤ ꯏꯁꯩ ꯑꯃ ꯆꯠꯁꯤ ꯍꯥꯏ ꯑꯩꯅ ꯇꯜꯂꯦ ꯑꯩꯗꯤ ꯏꯁꯩ ꯁꯛꯎꯅꯤꯅ ꯀꯃꯥꯏꯅ ꯑꯩꯅ ꯃꯣꯏꯗ ꯍꯥꯏꯔꯨꯅꯦ ꯑꯗꯨꯗꯨꯅ ꯇꯣꯛꯄꯁꯤ ꯁꯨꯡꯉꯝ ꯉꯝꯈꯤꯗꯦ ꯇꯣꯛꯀꯦꯗꯤ ꯈꯜꯂꯦ ꯋꯥꯈꯜꯁꯤꯗ ꯑꯗꯣ ꯇꯣꯛꯄꯗꯤ ꯁꯨꯡꯉꯝꯉꯝꯈꯤꯗꯦ ꯇꯕ꯭ꯂꯥ ꯊꯤꯟꯕꯁꯦ ꯀꯨꯏꯗ꯭ꯔꯤ ꯆꯍꯤ 2-3ꯃꯨꯛꯇ ꯉꯥꯏꯔꯦ ꯑꯩꯅ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯇꯣꯛꯈꯤꯕ ꯏꯁꯩꯒꯤ ꯂꯝꯁꯤꯅ ꯍꯦꯟꯅ ꯆꯤꯟꯖꯜꯂꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯔꯤꯑꯦꯛꯁꯟꯗꯤ ꯀꯩ ꯂꯩꯕꯤꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯔꯦ ꯑꯗꯣꯝ ꯅꯥꯀꯜ ꯑꯃꯗ ꯆꯠꯈ꯭ꯔꯁꯨ ꯃꯗꯨꯅ ꯍꯦꯟꯅ ꯍꯥꯏꯕꯒꯤ ꯊꯥꯒꯠꯄꯤꯕꯒꯤ ꯋꯥꯔꯤꯒ ꯂꯩꯕ꯭ꯔꯣ ꯀꯃꯥꯏꯒ ꯂꯩꯕꯤꯒꯦ ꯃꯔꯨꯞ ꯌꯥꯝꯅ ꯃꯄꯥꯡꯁꯤꯡ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤꯗ ꯍꯥꯏꯗꯤ ꯑꯁ ꯅꯪꯗꯤ ꯏꯁꯩ ꯁꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯁꯦ ꯑꯗꯨ ꯇꯧꯕ ꯀꯥꯏꯅ ꯍꯥꯏꯗꯤ ꯃꯣꯏꯅꯕꯨꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯄꯨꯛꯅꯤꯡꯗꯒꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯝ ꯐꯥꯎꯋꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯈꯜꯂꯝꯗꯣꯏꯁꯦ ꯀꯃꯥꯏꯅ ꯈꯜꯂꯝꯗꯣꯏꯅꯣꯅ ꯌꯥꯝ ꯐꯅ ꯈꯜꯂꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯝ ꯆꯥꯎꯊꯣꯛꯅ ꯎꯕꯒꯤ ꯄꯣꯠꯇꯨꯗ ꯈꯜꯂꯝꯒꯗ꯭ꯔꯥꯅ ꯑꯗꯣ ꯑꯩꯅꯗꯤ ꯍꯦꯟꯅ ꯈꯪꯉꯤ ꯍꯥꯏꯗꯤ ꯏꯁꯥꯃꯛꯁꯨ ꯑꯗꯨꯝ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯣꯏꯅ ꯍꯧꯔꯛꯄꯅꯤꯅ ꯃꯣꯏꯒꯤ ꯑꯋꯥꯕ ꯉꯁꯤ ꯃꯣꯏꯒ ꯊꯦꯡꯅꯕꯗ ꯑꯩꯅ ꯃꯣꯏꯗ ꯎꯠꯀꯗꯕ ꯑꯩꯒꯤ ꯅꯦꯆꯔ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯏꯁꯩ ꯁꯛꯑꯦ ꯀꯥꯏꯅ ꯃꯣꯏꯗꯒꯤ ꯑꯞꯒ꯭ꯔꯦꯗ ꯑꯣꯏꯈ꯭ꯔꯦ ꯀꯥꯏꯅ ꯑꯩꯅ ꯃꯣꯏꯗ ꯀꯩꯁꯨ ꯁꯛꯀꯥꯛꯄ ꯑꯗꯒꯤ ꯑꯩꯅ ꯃꯣꯏꯕꯨ ꯍꯟꯊꯅ ꯆꯥꯎꯊꯣꯛꯄ ꯑꯩ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯝ ꯍꯥꯟꯅꯗꯧꯅ ꯑꯗꯨꯝ ꯑꯩ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯄꯨꯟꯕꯅꯤꯅ ꯍꯥꯟꯅ ꯂꯩꯔꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯃꯣꯏꯅ ꯍꯧꯖꯤꯛ ꯏꯁꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯔꯛꯄꯗ ꯀꯥꯏ ꯂꯩꯒꯦ ꯅꯪ ꯐꯥꯎꯔꯦꯅ ꯍꯥꯏꯖꯕꯅꯦ ꯑꯩꯈꯣꯏ ꯅꯪ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯑꯣꯏꯅ ꯑꯗꯨꯝ ꯎꯔꯤ ꯏꯁꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ ꯀꯥꯏ ꯃꯣꯏꯅꯒ ꯑꯗꯨꯝ ꯑꯩꯉꯣꯟꯗꯒ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦ ꯀꯗꯥꯏ ꯏꯁꯩ ꯑꯩꯈꯣꯏꯁꯦ ꯉꯥꯏꯅ ꯂꯩꯔꯦ ꯅꯪꯒꯤ ꯐꯥꯎꯔꯦ ꯀꯥꯏꯅ ꯇꯧꯔꯤꯗꯣ ꯅꯪ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯑꯣꯏꯅ ꯎꯔꯤ ꯀꯥꯏꯅꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯐꯝꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯪꯗ ꯁꯣꯔ ꯐꯤꯜꯝꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯝꯗꯣꯛꯈ꯭ꯔꯦ ꯑꯗ ꯑꯌꯥꯝꯕ ꯏꯁꯩꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤ ꯃꯃꯤꯡ ꯂꯩꯔꯕꯁꯤ ꯑꯌꯥꯝꯕꯅ ꯗꯨꯋꯦꯠ ꯏꯁꯩ ꯑꯣꯏꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯧꯋꯤ ꯍꯥꯏꯖꯔꯤꯕꯀꯣ ꯃꯁꯤꯗ ꯃꯊꯪ ꯂꯧꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏ ꯉꯁꯤꯒꯤ ꯆꯌꯦꯠꯅꯕ ꯇꯣꯝꯅꯥꯎꯒꯤ ꯐꯤꯜꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯒꯗꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯑꯃꯨꯛ ꯃꯁꯤꯗꯩꯗ ꯃꯗꯨꯒꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇ ꯇꯧꯕꯤ ꯆꯦꯠꯄ ꯇꯣꯝꯅꯥꯎ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯗꯤ
ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯐꯤꯂꯝ ꯃꯤꯅꯒ ꯏꯁꯩ ꯁꯛꯄꯤꯅꯕ ꯈꯣꯠꯅꯕ ꯍꯥꯏꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯂꯥꯛꯄꯁꯤ ꯐꯤꯂꯝ ꯑꯃꯈꯛ ꯑꯩꯒꯤ ꯑꯩꯅꯁꯨ ꯌꯥꯝ ꯂꯨꯅ ꯈꯟꯖꯕ ꯔꯨꯞꯔꯥꯒꯗꯁꯨ ꯑꯩꯅ ꯇꯕ꯭ꯂꯥ ꯊꯤꯜꯂꯤꯉꯩꯗ ꯑꯩꯅꯁꯨ ꯆꯍꯤ ꯑꯃꯅꯤ ꯂꯣꯏꯅꯖꯔꯛꯄ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯂꯩꯀꯥꯏꯒꯤ ꯗꯥꯒꯤꯠ ꯑꯣꯒꯤꯠꯀꯤ ꯂꯣꯏꯅꯕꯤ ꯑꯣꯃꯤꯇꯥ ꯃꯍꯥꯛꯁꯨ ꯏꯁꯩ ꯃꯌꯦꯛ ꯏꯕ ꯑꯩꯅ ꯕꯥꯕꯤ ꯕꯥꯕꯤ ꯍꯥꯏꯅ ꯀꯧꯖꯩ ꯃꯣꯏꯁꯤꯅ ꯇꯥꯏꯌꯣꯟꯅꯔꯦ ꯍꯥꯏꯕ ꯐꯤꯂꯝ ꯑꯃꯈꯛ ꯂꯩ ꯀꯀꯥ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯒꯤ ꯐꯤꯂꯝꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯗꯥꯒꯤꯠꯀ ꯕꯥꯕꯤꯒꯁꯤꯅ ꯍꯥꯏꯗꯤ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯅ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯐꯥꯎꯕ ꯑꯗꯒꯤ ꯑꯩꯒꯤ ꯏꯁꯩ ꯃꯣꯏꯅ ꯇꯥꯕ ꯅꯠꯇ꯭ꯔꯤꯕꯅꯤ나 ꯑꯩꯈꯣꯏ ꯗꯥꯒꯤꯠ ꯍꯣꯏ ꯕꯥꯕꯤ ꯍꯣꯏꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯂꯩ ꯏꯁꯩ ꯑꯃꯇꯪ ꯁꯛꯍꯟꯒꯦ ꯐꯤꯂꯝꯁꯤꯗ ꯑꯩꯈꯣꯏ ꯗꯥꯒꯤꯠ ꯍꯣꯏꯒ ꯀꯀꯥ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ ꯍꯣꯏꯒꯗꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯝ ꯊꯥꯖꯅꯕ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯒꯤꯠ ꯅꯪꯅ ꯐꯗꯣꯏ ꯇꯥꯔꯗꯤ ꯑꯗꯨꯝ ꯁꯛꯍꯜꯂꯣ ꯈꯣꯠꯂꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯥꯏꯌꯣꯟꯅꯔꯦ ꯍꯥꯏꯗꯅ ꯐꯤꯂꯝ ꯑꯃꯈꯛ ꯄꯨꯊꯣꯛꯈꯤꯕꯁꯤꯗ ꯏꯁꯩꯁꯤ ꯄꯨꯁꯄꯔꯥꯅꯤꯁꯨ ꯁꯛꯏ ꯑꯗꯨꯒ ꯑꯩꯁꯨ ꯏꯁꯥꯃꯛꯁꯨ ꯁꯛꯈꯤ ꯁꯣꯂꯣꯗꯤ ꯁꯣꯂꯣ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯗꯨꯋꯦꯠꯇꯤ ꯑꯣꯏꯈꯤꯗꯦ ꯇꯣꯉꯥꯟꯅ ꯁꯣꯂꯣ ꯅꯨꯄꯥꯒꯤ ꯑꯃ ꯅꯨꯄꯤ ꯑꯃ ꯇꯣꯉꯥꯟꯗ ꯂꯩꯕ ꯏꯁꯩꯗꯤ ꯑꯅꯤꯔꯛꯇꯤ ꯌꯥꯎꯕ ꯏꯁꯩꯗꯨ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜꯕꯤꯌꯨ ꯅꯣꯡꯗꯝꯕ ꯃꯥꯅ ꯑꯁꯨꯝꯅ ꯇꯝꯂꯝꯕ ꯄꯥꯈꯠꯇꯕ ꯉꯝꯗꯦ ꯉꯁꯤꯁꯦ ꯀꯔꯝꯅ ꯍꯧꯈꯤꯅꯤ ꯃꯤꯀꯨꯞ ꯑꯁꯦ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯂꯕ ꯇꯨꯡꯗ ꯇꯥꯏꯌꯣꯟꯅꯔꯦ 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 ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯀꯩ ꯈꯪꯗ ꯂꯃꯣꯛꯅꯔꯦ ꯅꯣꯡꯗꯝꯕ ꯃꯥꯅ ꯑꯁꯨꯝꯅ ꯇꯝꯂꯝꯕ ꯑꯩꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤꯕ ꯏꯁꯩ ꯑꯣꯏ ꯃꯇꯝꯁꯤꯗ ꯌꯥꯝꯅꯁꯨ ꯂꯨꯏ ꯗꯥꯒꯤꯠꯅ ꯏꯁꯩꯁꯦ ꯑꯩꯉꯣꯟꯗ ꯁꯛꯍꯟꯅꯕ ꯍꯣꯠꯅꯕꯗ ꯍꯦꯛꯇ ꯌꯥꯝꯅ ꯂꯥꯏꯅ ꯁꯛꯇꯣꯛꯄ ꯌꯥꯕ ꯏꯁꯩꯗꯤ ꯑꯣꯏꯈꯤꯗꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝ ꯍꯥꯏꯗꯤ ꯑꯩ ꯁꯛꯍꯜꯂꯔꯣꯏꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯁꯤꯟꯗꯣꯛꯈ꯭ꯔꯗ꯭ꯔꯥ ꯀꯥꯏꯅ ꯑꯩꯅ ꯃꯇꯝꯗꯨꯒ ꯌꯥꯝ ꯄꯥꯈꯠꯆꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯊꯃꯣꯏꯗ ꯃꯥꯅ ꯄꯥꯝꯖꯕꯗꯨ ꯌꯧꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯁꯩꯁꯛꯄ ꯑꯣꯟꯊꯣꯛꯈꯤꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯈꯟꯗꯕ ꯌꯥꯗꯦꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯐꯥꯎꯔ ꯊꯣꯛꯂꯛꯄ ꯅꯠꯇꯕꯅꯤꯅ ꯍꯥꯏꯗꯤ ꯏꯁꯩ ꯑꯃ ꯁꯛꯅꯤꯡꯉꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯛꯇꯣꯔꯤꯕ ꯏꯁꯩꯗꯨꯗ ꯑꯩꯅ ꯀꯗꯥꯏꯐꯥꯎ ꯌꯧꯅ ꯁꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯏꯁꯥꯗ ꯀꯟꯐꯤꯗꯦꯟꯁ ꯂꯩꯇ꯭ꯔꯒꯗꯤ ꯄꯨꯡꯇꯧ ꯇꯧꯁꯟꯕ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯍꯣꯠꯅꯔꯛꯄ ꯇꯥꯕꯅꯤ ꯃꯇꯝꯗꯨꯗ ꯌꯥꯝ ꯋꯥꯖꯈꯤꯕꯗꯣ ꯍꯧꯖꯤꯛꯁꯤ ꯍꯣꯝꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯄꯤꯌꯨ ꯑꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤ ꯍꯣꯝꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤ ꯑꯃꯇꯪ ꯈꯨꯗꯣꯜꯕꯤꯌꯨ ꯏꯁꯩꯁꯤ ꯗꯦꯜꯂꯤꯗ ꯁꯨꯇꯤꯡ ꯇꯧꯔꯛꯄ ꯐꯤꯂꯝꯅꯤ ꯁꯣꯔ ꯗꯦꯜꯂꯤ ꯃꯤꯂꯩꯒꯤ ꯑꯅꯤꯁꯨꯕ ꯁꯦꯀꯦꯟ ꯄ꯭ꯔꯗꯛꯁꯟ ꯑꯗꯣ ꯏꯁꯩꯁꯤ ꯐꯤꯂꯝ ꯅꯝ ꯆꯠꯄꯁꯤ ꯏꯁꯥꯃꯛꯁꯨ ꯌꯥꯎꯋꯦ ꯁꯨꯇꯤꯡ ꯆꯠꯄꯁꯤꯗ ꯑꯗꯨꯒ ꯏꯁꯩꯁꯤ ꯍꯥꯞꯀꯅꯤ ꯍꯥꯏꯕꯒꯤ ꯀꯣꯟꯁꯦꯞꯁꯤ ꯗꯤꯔꯦꯛꯇꯔꯗ ꯀꯩꯗ ꯑꯗꯩ ꯐꯤꯂꯝ ꯇꯧꯔꯤꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯁꯩꯁꯤ ꯂꯩꯔꯝꯗꯦ ꯍꯥꯟꯅꯒꯤ ꯏꯁꯩ ꯑꯃ ꯑꯁꯨꯛ ꯊꯨꯅ ꯍꯥꯏꯔꯨꯕ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯕ ꯏꯁꯩ ꯗꯨꯋꯦꯠ ꯁꯣꯡꯁꯤ ꯑꯃꯈꯛ ꯑꯣꯏꯔꯦ ꯑꯍꯥꯟꯕꯒꯤ ꯐꯤꯂꯝꯁꯤꯗ ꯍꯥꯞꯀꯗꯕ ꯏꯁꯩꯁꯤ ꯐꯤꯂꯝꯁꯤ ꯅꯝꯕ ꯌꯥꯕ ꯅꯝꯃꯨꯔꯀꯥꯟꯗ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯏꯁꯩꯁꯤ ꯍꯥꯞꯆꯦꯟ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯂꯛꯀꯤ ꯆꯥꯟꯁꯁꯨ ꯑꯣꯏꯈꯤ ꯍꯥꯏꯗꯤ ꯍꯥꯟꯅ ꯌꯥꯎꯅꯦ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯁꯩ ꯅꯠꯇꯕꯅꯤꯅ ꯀꯣꯟꯅ ꯐꯤꯂꯝꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯞꯈꯤꯕ ꯏꯁꯩꯅꯤ ꯑꯖꯤꯠ ꯅꯤꯡꯊꯧꯖꯥ ꯃꯍꯥꯛꯀꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯑꯩꯒꯤ ꯏꯅꯥꯎ ꯃꯤꯁꯇꯔ ꯔꯥꯍꯨꯜꯕꯨ ꯃꯍꯥꯛꯅ ꯁꯦꯝꯈꯤꯕ ꯏꯁꯩꯅꯤ ꯑꯩꯅ ꯁꯛꯆꯒꯦ ꯊꯥꯖꯕꯁꯨ ꯊꯝꯂꯨꯅꯨ ꯀꯥꯏꯅꯔꯒ ꯋꯥꯕꯅꯤ ꯅꯨꯡꯁꯤꯕꯁꯨ ꯊꯝꯒꯅꯨ ꯀꯥꯏꯅꯔꯒ ꯋꯥꯕꯅꯤ ꯈꯟꯊꯔꯣ ꯈꯜꯍꯧꯔꯣ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩꯗ ꯈꯟꯊꯔꯣ ꯈꯜꯍꯧꯔꯣ ꯅꯨꯡꯁꯤꯅꯗ꯭ꯔꯤ ꯍꯣꯝꯗꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤ
ꯐꯖꯕ ꯏꯁꯩꯅꯤ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖ ꯐꯖꯕ ꯏꯁꯩ ꯀꯌꯥ ꯃꯔꯨꯝ ꯂꯩꯖꯔꯤ ꯏꯁꯩꯁꯦ ꯃꯊꯪ ꯑꯗꯨꯕꯨ ꯃꯀꯣꯛ ꯃꯌꯥꯝꯁꯦ ꯃꯇꯦꯛ ꯈꯔ ꯁꯛꯅꯅꯕꯒꯤ ꯇꯥꯟꯖꯥꯁꯨ ꯂꯧꯖꯒꯦ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯥꯛꯄꯤꯔꯛꯄꯗꯤ ꯌꯥꯝ ꯌꯥꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁꯤꯡꯅ ꯇꯥꯛꯄꯤꯔꯛꯄꯁꯤꯡꯁꯦ ꯑꯗꯣ ꯃꯇꯦꯛ ꯃꯁꯤꯒꯤꯁꯨ ꯊꯧꯒꯜ ꯇꯧꯅꯅꯕ ꯍꯣꯠꯅꯖꯒꯦ ꯃꯔꯛꯇ ꯑꯃꯨꯛ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯇꯧꯖꯔꯒ ꯍꯥꯏꯍꯟꯅꯤꯡꯉꯤ ꯅꯆꯤꯟꯅ ꯍꯥꯏꯔꯤꯕꯁꯦ ꯑꯗꯣ ꯃꯁꯤꯅ ꯀꯅꯥꯅ ꯏꯕꯤꯕꯅꯣ ꯑꯗꯨꯒ ꯏꯁꯩꯁꯤ ꯃꯇꯪꯒ ꯈꯨꯗꯣꯜꯕꯤꯌꯨ ꯏꯁꯩꯁꯤ ꯑꯥꯏꯁ ꯒꯨꯔꯨꯡꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯄꯨꯊꯣꯛꯈꯤꯕ ꯐꯤꯂꯝ ꯈꯨꯠꯁꯥꯅꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯗꯨꯗ ꯁꯛꯆꯈꯤꯕꯅꯤ ꯑꯩꯒꯤ ꯆꯦꯜ ꯁꯨꯁꯃꯤꯇꯥꯒ ꯏꯁꯩ ꯃꯌꯦꯛꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯩꯒ ꯈꯥꯏꯗꯦꯃꯤꯃꯣ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯍꯟꯅꯤꯡꯉꯤ ꯅꯆꯤꯜꯅ ꯍꯟꯖꯤꯟ ꯏꯐꯝꯗ ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯅꯤ ꯊꯋꯥꯏꯅꯤ ꯍꯥꯏꯍꯟꯅꯤꯡꯉꯤ ꯅꯆꯤꯜꯅ ꯍꯟꯖꯤꯟ 이품다 능디에게 농시비리 타와이네 다닝루데 아이나 코이톰라와리싱 supna tanggi nanggi 농시와 하이나타나 다닝루데 아이나 코이톰라와리싱 supna tanggi nanggi 농시와 하이나타나 ꯌꯥꯝ ꯐꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯦ ꯃꯥꯟꯅꯩ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐꯤ ꯐꯤꯜꯝꯒꯤ ꯏꯁꯩꯁꯤ ꯃꯇꯪꯒ ꯈꯨꯗꯣꯜꯕꯤꯔꯝꯃꯨ ꯃꯇꯦꯛ ꯑꯃꯇꯪ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯅꯪꯅ ꯈꯜꯂꯤꯗꯨꯒ ꯑꯅꯤꯁꯦ ꯃꯥꯟꯅꯩ ꯅꯪꯅ ꯈꯜꯂꯤꯗꯨꯁꯨ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯑꯅꯤꯁꯦ ꯃꯥꯟꯅꯩ ꯅꯨꯡꯁꯤꯕꯒꯤ ꯉꯥꯛꯇꯅꯤ ꯄꯟꯊꯨꯡꯒꯤ ꯑꯣꯏꯒꯅꯤ ꯑꯩꯅ ꯈꯜꯂꯤꯁꯤꯁꯨ ꯆꯨꯝꯃꯤ ꯅꯪꯅ ꯈꯜꯂꯤꯗꯨꯁꯨ ꯆꯨꯝꯃꯤ ꯑꯅꯤꯁꯤꯅ ꯃꯥꯟꯅꯔꯕꯗ ꯄꯟꯊꯨꯡꯗꯣ ꯌꯧꯒꯅꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯔꯦ ꯇꯦꯟꯇꯛꯅ ꯑꯗꯨꯝ ꯈꯨꯗꯣꯜ ꯇꯝꯖꯔꯦ ꯃꯌꯥꯝꯒꯤ ꯂꯣꯏꯅ ꯊꯨꯡꯅꯅꯕ ꯃꯌꯥꯝꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯑꯗꯨꯒ ꯑꯃꯇꯪꯁꯨ ꯂꯧꯈꯠꯆꯔꯤ ꯅꯨꯡꯁꯤ ꯍꯥꯏꯍꯧꯔꯣ ꯍꯥꯏꯔꯤꯕ ꯏꯁꯩꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯟꯕꯤꯔꯤꯕꯁꯤꯡꯒꯤ ꯏꯁꯩꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦꯒ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅ ꯆꯣꯏꯁꯇ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄ ꯏꯁꯩꯅꯤ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯀꯔꯤ ꯊꯧꯔꯝꯁꯤꯡꯗ ꯏꯁꯩꯁꯤꯁꯨ ꯀꯅꯥꯅ ꯏꯕꯤꯕꯅꯣ ꯑꯗꯨꯒ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪꯒ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯗꯥꯏꯃꯟ ꯂꯤꯁꯅꯔꯁꯤꯡꯅ ꯑꯩꯕꯨ ꯄꯥꯝꯅ ꯏꯁꯩ ꯈꯟꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯑꯩꯅ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯖꯔꯤ ꯑꯗꯨꯒ ꯏꯁꯩꯁꯤ ꯁꯤꯁꯨ ꯑꯖꯤꯠ ꯅꯤꯡꯊꯧꯖꯥꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯄꯨꯊꯣꯛꯈꯤꯕ ꯐꯤꯂꯝ ꯑꯣꯏꯅꯗꯤ ꯄꯨꯊꯣꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯍꯟꯗꯛꯀꯤ ꯋꯤꯟꯇꯔ ꯁꯤꯖꯟꯁꯤꯗ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯔꯒꯅꯤ ꯊꯃꯣꯏꯗꯣ ꯉꯥꯏꯔꯤ ꯍꯥꯏ ꯐꯤꯂꯝ ꯃꯃꯤꯡꯁꯦ ꯏꯁꯩ ꯃꯌꯦꯛꯁꯨ ꯂꯤꯔꯤꯛꯁ ꯑꯣꯏꯕꯤꯈꯤꯕ ꯑꯗꯨꯝ ꯑꯖꯤꯠ ꯅꯤꯡꯊꯧꯖꯥ ꯃꯁꯥꯃꯛꯅꯤ ꯑꯗꯣ ꯏꯁꯩꯁꯤꯒꯤ ꯇꯦꯟꯇꯛꯄ ꯋꯥꯔꯤ ꯑꯃꯈꯛꯇꯪ ꯍꯥꯏꯖꯔꯕꯗ ꯏꯁꯩꯁꯤ ꯃꯍꯧꯔꯠ ꯇꯧꯈꯤꯕ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯏꯁꯩꯁꯤ ꯀꯔꯝ ꯀꯥꯟꯗ ꯁꯨꯇꯤꯡ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕꯅꯤꯅ ꯏꯁꯩꯁꯦ ꯁꯦꯝꯕꯁꯤ ꯍꯧꯔꯨꯗ꯭ꯔꯦ ꯑꯩꯅ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯁꯤꯗ ꯑꯦꯛ ꯇꯧꯕꯤꯔꯤꯕ ꯍꯦꯔꯣꯁꯤ ꯕꯤꯔꯖꯤꯠ ꯅꯤꯡꯊꯧꯈꯣꯡꯗꯒꯤꯅꯤ ꯃꯥꯁꯤ ꯃꯨꯝꯕꯥꯏꯗ ꯑꯥꯗ ꯂꯩꯕꯅꯤ ꯑꯗꯣ ꯃꯥ ꯊꯣꯛꯂꯛꯑꯀꯥꯟꯗ ꯁꯨꯇꯤꯡ ꯃꯇꯝ ꯂꯦꯞꯁꯜꯂꯛꯑꯀꯥꯟꯗ ꯑꯩꯉꯣꯟꯗ ꯏꯁꯩꯁꯦ ꯅꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟda ꯈꯨꯗꯛꯇ ꯍꯥꯏꯖꯤꯜꯂꯛꯈꯤꯕ ꯌꯥꯝ ꯊꯨꯅ ꯍꯌꯦꯡ ꯁꯨꯇꯤꯡ ꯇꯧꯗꯨꯅ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯉꯁꯤ ꯁꯨꯔ ꯄꯥꯜꯂꯦ ꯁ꯭ꯇꯨꯗꯤꯑꯣꯗ ꯅꯨꯡꯗꯥꯡ ꯑꯃꯗ ꯂꯣꯏꯁꯤꯟꯕ ꯏꯁꯩ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯤ ꯑꯣꯏꯈꯤ ꯅꯣꯡꯃꯗ ꯍꯦꯛꯇ ꯈꯨꯗꯛꯇ ꯍꯌꯦꯡ ꯁꯨꯇꯤꯡ ꯇꯧꯅꯤ ꯍꯥꯏꯔ ꯉꯁꯤꯗꯩꯗꯤ ꯁꯦꯝꯕ ꯍꯧꯕ ꯉꯁꯤ ꯁꯦꯝꯕ ꯏꯁꯩꯅꯤ ꯑꯗꯣ ꯑꯩꯅ ꯊꯕꯛꯇꯨ ꯌꯥꯝ ꯂꯥꯏꯅ ꯈꯜꯂꯒ ꯁꯨꯕꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯥꯒꯤꯁꯨ ꯆꯪꯕꯒꯤ ꯇꯥꯏꯃꯤꯡ ꯑꯃꯁꯨ ꯌꯧꯁꯜꯂꯛꯄ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯁꯨꯇꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯝꯗ ꯇꯥꯔꯗꯤ ꯑꯃꯨꯛ ꯊꯕꯛꯇꯣ ꯃꯊꯪꯒꯤ ꯆꯍꯤꯗ ꯑꯣꯏꯅ ꯇꯥꯒꯗꯕꯒꯤ ꯐꯤꯂꯝꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯍꯣꯏꯗ ꯌꯦꯡꯉꯁꯦꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯗꯤꯔꯦꯛꯇꯔ ꯃꯁꯥ ꯌꯥꯎꯅ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯑꯩꯅ ꯁꯨꯔꯁꯤ ꯃꯥꯅ ꯃꯌꯦꯛꯁꯤ ꯏꯔꯦ ꯁꯨꯔꯁꯤ ꯄꯥꯜꯂꯒ ꯑꯗꯨꯃꯥꯏꯅ ꯅꯝꯒꯤ ꯁꯤ ꯏꯁꯩꯁꯤꯃꯗꯤ ꯑꯉꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯏꯁꯩꯁꯤꯃꯇꯪ ꯈꯨꯗꯣꯜꯕꯤꯌꯨ ꯃꯌꯥꯝꯗ ꯃꯇꯦꯛ ꯑꯃꯇꯪ ꯅꯨꯡꯁꯤ ꯍꯥꯏꯍꯧꯔꯣ ꯅꯅꯥꯛꯇ ꯂꯩꯔꯤꯉꯩ ꯄꯥꯝꯃꯤ
pi thok lo wakhal do lep thok lo nang ai thamoi ani nung shi na hora si nang ai thamoi ani dai shin na hora si nung shi hai horo na nak tali ring pa mi hai horo na nak tali pli Isai se amu makha tarakpada isai se hana balana same aidi namitudi kudakta sembanina Pushparani do kaubagi matamdo leitabnina bala se kauraga nungdang sida dum isai se sur palaga thengsu thengna hayeng shooting tawdoinina nupi gi pocket amdi yawda yadamnina mana sale de mana sapusu dum taba nungai gi myamne bala ju isai sakpa haine ma salo na do mana ikai gi dei sakhidamne yam nungai sei sigi wari sigi mayam su tabire isai sigi matangda aduga nomada tangai padana nomada semkiba aduga sketch su balana torga lokhi bisai ni kona Pushparani na torga saki bisai ni do mathang tarakpada oiningle isai se matang sangita ga ponna samina ga bisai se matang kudol bio aduga kanani ibano isai se matanga isai se khabagi magi album ma khak namta yadena isai jam thuna lotion bio sem ta pi da ya den torga mayek am to porok panate ada isai seina isai sakpi Chitra hoigi yumda aina studio aina lerami isana magi mayumda haitare aina work tawringai da magi mayum sida khaba se lakpa sida aina isai se si masu am athu matam da semgi isai mek si bukta adum aina ikai na hairage dum ai samang na dum iraga semjagi besai Chinglo sakdamni na hati fajaba chinglabini Pamu basabani na haki awat balay trabini Hakchang da faw hale na hak na haibadi yadraba O yadraba Mitsine kukto na yengla su apen balay traba O lay traba Sibu ay daro, sibu noy daro Yengu magi pum nama Oy ningle Ay tagi oy ningle Yajare ahen babang jadre Oy ningle ay tagi oy ningle Yajare ahen babang jadre ay ming balhodre ay jel sangita ga punna sangmina ga bisai ni adaga nunga nupa thu u hari bisai sisu koi jel sangita ga sangmina ga bisai isai sisu mate matang kudol bio nupa thu u se video su nambadi lora bane do moi thadokri film taton hariba film se is gurungi makhada bothor ko film taton hariba film se gi sei ni sei sigi oina di audio oina thadokhi bedagi ngasi aina saktoisina ahan ba oidoine stage se su saktri sei se mate mu khudol tam jage nupa thu parangbo thamoi palo ai no parangbo namang da lepli balai shabi ai se loro nangi oi jero namang da lepli balai shabi ai se chelo loro nangi oi jero ai no patho ai no parangbo thamoi palo ai no parangbo nupi thopi nupi nangbo thamoi pandi nupi nangbo nangi thamoi gi tingkhang na yurabadi lai joni thamoi da ki jaine lau chaba khangjani ba makadang aduga miyamna su masigi wafam simtang tamjani bada isai si ahan ba ni shuba hum shuba puthe mari isai si gi success ma la kanda karam batang kak tikino as a composer director music director the composer mo oina amuk tor khibase masi kamaina no masi gi habeta wari jumda tambio sai amang da hairamunang soibu nigi chet potomnaw gi nungsi gi chebang tayo na re sakraba matung da aigi musician orambadagi tabla thinbase lepaga chahi amma ani mu gap leba timing sida I say, matung tabade music band I chatre.
makha taba isai ai nambagi wakhan sum leire aduga maraksida Mr. Bonium thoksom maki film isai makak album ma nambagi mase yumda engona isai mexi pula adaidi engona isai showroom da palona ka ai bu phau dre nang isai showroom ai ko ai pan de no na ina sum phage toram ai nang ske pan de ro kholo na to magi isai ma album nambagi ne na sai je mexi pula adaina punsi yang ning ba saktam su nung sibi nangi saktam ni harba isai mexi nang na nokpa yang ning ni har film sida yaw isai ni ada hanadi film oina tawgani na di haide album nambagi haitare ada mana isai se ina surpan ba hogi bane dei matung dagi de isai se album namaro ge film do ina hapage antapudi nang na nokpi ning hadina ai title song ga yawri simtang ga sem se na tawga sai ni se punna semaga nang na nokpi ning da yahan ba film haitare ina paijaba music director oina ahan ba film di ngasai film yawgre aduga isana music director oiba composer oiba ahan ba film ding sino oidoine mathang mathang sum masudegi tangkak sidegi hoge bane tangkak laga mathang mathang barak nang na nokpi yingningi hana boniam ne budi sakpire isai sim mate ka mathang isana semji bane twin mate khathang yaka mate tang tobiramo tabire basingda boniam ga pusparani ga puna sakhe sai sidi moina sakre mogi oigre surpan gi budu ala sakjarake nangsu aisu nangsu manai punsi wari manai koyum mabu thagachari mapoksiga thingnahan bagi nangga aiga awaba pumba kauthukduna simukta nokla nangna nokpa yingningi tagatchari amarjit phaja phajaraba aduga tonganba okhoina ningsing jarabada film ke amarum ekhoina khangjabada amarjit dorimba masamangna tabiri besingda ngasigi matam se koigi isai myam leijari mateng mate khara jolo khojagi ge khajiktang ningsing jaboina nangna nokpi yingningi kongol ichetol thamoido ngairi thamoido ngairi selfie soinareba thamoi loinana thawan michak ama khusa ani speed baker tonga tonga ba film ke astamai pangna hoji hoji se aduga film sida koigi music direction pibi khraba saisak pamani music director amani aduga atoppa project kayamarum leijari akoigi lechilda pallaba thaja aduga lekai lalumba part 2 taton aduga machet na mapum mandle mathel aruba ichel aduga aibu hinkrora natraga aibu hinkrora sikrora aduga inau nobada amuk hemanta khumangi aigi saigi hero hariba sing si hojik pong sana puthokada bagi adum ki uda leiraba ngakta ni miyamna hariba film sing si su yengba su yobirangani yengdaba yobin mamangda panjari sing aduga hariba kaya se project kaya marum su sagatana leiriba dum saisakpa amani samjanjarabada aduga mathang isai sing si khajiktang yaka amamatang akoigi patana nabi khudong jaba logjege pusparani amadi amarjit masamak amuka sakminabi isai ni akangba pamel aduga listener sing na khanbirakpa isai suni masigi mate amatanga khudol view kanana ibano aduga sei se hagi chelang kakching dagini makse rosni melang bam maki hanba video album mak nasu direction bibi ki haina aingonda haibirami masik mate amaka ai khudol tamjage yani akang bapa milgo kanduna leiranu nangi shigi ichilna thamoigi leihini yening hul hallo leinam chil hallo kanglaba nangi thamoido kanglaba nangi thamoido
sakhi sei Tagachari yamna nuaijari aduga isai se matamsu kitang loisalgadore aduga nungsiba su nangtani hariba khoi Pushparni ga sakmina gi isai ma isai si su khanbirakpani aduga isai si ki su mate matang khudolbi sei se hang hang hariba film ji sei film editing tobo loi jare hoi sei se video thadok jaragani sisu ajini thawjagi sei me masagi film magi makhada puthok jaba film oidoini sei se madi ai now Rahul Blue na sei se compose to ki sei khodal tamjai nungsi bisurang tari pamu bisurang tari nungsi bisurang tari nang buwaira nungsi basiga nang buwaira pamjaba siga masipum basenamna khangbidradi nang buwaira ngauchaba siga nang buwaira khanjaba siga masipum basenamna khangbidradi mangkhini loikhini ngauchatna chatkhini themjillo khamhoro ngauduna chatringi mikup ama tanjamatang nataudo yengjaraga potharibani aigi thamoi se laitana nungaina harauna leijaba fangjaba masidai hena penjaba leite ifamda Tagachari Amarjit yam faja faja isai sing leijari tu tentak tengtana matamdi lore hargi isai si sum isai di yam wali banina ada ani khatang da muglo ko jana hona jage mina pamna ba mina ngangna ba masigi ngauna ba masi so khoi gi surma ga punna samina ba adi isai si matang ju khudol biu daga dina oinam gi ibi bisi dina oinam or male kana ibi bino mina pamna base hoi mina pamna base ai isana isana ne ba Amarjit isana ibi ba isai ni mina pamna ba mina ngauna ba isai si mate matang ko khudol biu sei sigi laibak thiba haragadi ngasi khudong jablo sengtok chhoge sei se namma matungda sei sigi project se kai giba igi computer hang tawgiba aduna sei sigi master leveling se phajana semhogdabadagi sei se tabada khidang sound gi oiber problem khitang nungai taba output ti khidang puthoroga master ti sadringai da sei se dum thadokre ana aina man pam de si mati nungai jagi de hoi pura complete master saraga puthom targadi hena miyam da madugi thogol to nungai jarang ga dabani happy taga chari sei mati am da kodol mina pam da ba mina ngam da ba ni ngol gi fajaba kaya se yeng bi de rang di kangamba no pano nusi ba masakhang da ba nang di ya pam ba masakhang da ba nang di kari gi oiram li matam se gi nusi ba pakhang fajaba kaya sukalla ude aigi thamoina hinjage punsi se tanata kallaroi ngai haki nungsiba kallaroi ngai haki nungsiwa kal pamjadre matam sigi nungsiba Tagachari yam fasakre aduga yam nuaijare faja faja ba isai sing yamna akoi gi miyam da tahanjare aduga maming chalaba album akoi gi pamjana khanjaba aduga yengjaba tani aduga Ranbir na sakliba ichom chamna lalhore haribi album gi siguma kaya amarum se dum puthoi bani akoi gi kanona Amarjit Lorembam na puthopi dana miyam gi damak aduga masing panjada ba kaya amarum su leijare ngasi gi akoi gi thorom asigi manung chana adugi isai sing asida faja fajaraba kaya amarum project kaya amarum leijari miyamna khorangna soidena maki adum ngaibiu hariba sing koina panjakiba adu kaya amasu puthok charkadori chaba thakpase kamai to birge habadi sanga ade vegetarian oiba aduga masi sanga je dum chabibra kangsoi nungsoina pambir kari mathelna pambibage khoi Manipuri mona maitai moina kari pambibage pambade aina kwai pamba injang se saukri thongba pame kangsoi saukri thongba kanglayen ga khoi gi
ꯃꯔꯣꯏ ꯅꯄꯥꯛꯄꯤꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛꯃꯥꯏꯗ ꯉꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄꯥꯛꯅꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯄꯥꯝꯖꯩ ꯌꯥꯝꯅ ꯃꯁꯤ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯗꯤ ꯃꯄꯥꯟꯁꯨ ꯊꯣꯛꯂꯛꯄ ꯑꯗꯒꯤ ꯁꯨꯝ ꯏꯃꯥꯟꯅꯕ ꯃꯌꯥꯝꯁꯨ ꯇꯤꯟꯅꯕꯅꯤꯅ ꯆꯥꯕꯒꯤ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯆꯥꯕ ꯈꯣꯠꯄꯒꯤꯗꯤ ꯑꯩꯉꯣꯟꯗ ꯑꯊꯤꯡꯕ ꯀꯩꯁꯨ ꯑꯩꯅ ꯆꯥꯗꯦ ꯆꯥꯏ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯝ ꯃꯇꯝ ꯃꯇꯝꯗꯨꯒꯤ ꯑꯩꯅ ꯑꯗꯨꯝ ꯁꯥ ꯉꯥꯗꯤ ꯑꯗꯨꯝ ꯇꯝꯅ ꯑꯗꯨꯝ ꯈꯔꯒꯗꯤ ꯑꯗꯨꯝ ꯌꯦꯡꯉ ꯑꯗꯨꯝ ꯆꯥꯖꯔꯦ ꯑꯗꯨꯒ ꯃꯆꯨꯁꯤ ꯀꯔꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕꯤꯕꯒꯦ ꯃꯆꯨꯁꯦ ꯑꯩꯒꯤꯗꯤ ꯁ꯭ꯀꯥꯏ ꯕ꯭ꯂꯨꯒ ꯕ꯭ꯂꯦꯛꯀ ꯄꯥꯝꯃꯦ ꯃꯆꯨꯁꯦ ꯊꯥꯒꯠꯆꯔꯤ ꯁꯤꯃ ꯍꯧꯖꯤꯛ ꯇꯨꯡꯒꯤ ꯁꯤꯒꯤꯐꯥꯎꯒꯤ ꯐꯤꯕꯝꯁꯤ ꯂꯩꯕ ꯀꯥꯟꯗ ꯑꯇꯣꯞꯄ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯏꯁꯩ ꯇꯝꯕꯤꯌꯨ ꯏꯁꯩ ꯇꯝꯖꯒꯦ ꯈꯖꯤꯛꯇꯪ ꯍꯩꯔꯤꯕ ꯈꯪꯂꯤꯕꯗꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨꯅ ꯌꯨꯝꯗ ꯂꯥꯛꯄꯤꯗꯕ꯭ꯔꯥ ꯃꯁꯤ ꯂꯥꯛꯑꯦ ꯌꯥꯝ ꯂꯥꯛꯑꯦ ꯑꯅꯧꯕ ꯑꯉꯥꯡꯁꯨ ꯂꯥꯛꯑꯦ ꯑꯩꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯃꯔꯨꯞ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗ ꯏꯁꯩꯁꯦ ꯑꯩꯉꯣꯟꯗ ꯏꯁꯩ ꯇꯝꯕ ꯂꯥꯛꯀꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯏꯀꯥꯏꯕ ꯐꯥꯎꯖꯕ ꯑꯗꯒꯤ ꯃꯤꯉꯣꯟꯗꯒ ꯈꯪꯍꯟꯅꯤꯡꯗꯕ ꯀꯩ ꯍꯩꯗꯅ ꯑꯩꯈꯣꯏꯒꯤ ꯐꯥꯎꯕ ꯍꯧꯔꯛꯇ ꯉꯥꯏꯔꯤ ꯁꯥꯇ꯭ꯔꯒ ꯊꯝꯗꯅ ꯈꯣꯠꯇꯅ ꯀꯥꯏ ꯃꯤꯁꯦ ꯍꯥꯏꯅꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩꯅꯒ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯂꯩ ꯑꯩꯗꯤ ꯁꯥꯟꯅ ꯑꯣꯖꯥ ꯑꯣꯏ ꯀꯩ ꯍꯥꯏꯕꯁꯦ ꯑꯩꯅꯒ ꯌꯥꯝ ꯍꯥꯏꯖꯅꯤꯡꯗꯕ ꯏꯀꯥꯏꯖꯕ ꯑꯗ ꯑꯩꯅ ꯍꯥꯏ ꯇꯝꯕꯤꯒꯦ ꯂꯥꯛꯑꯣꯅꯗꯤ ꯑꯩꯅꯗꯤ ꯀꯧꯗ꯭ꯔꯦ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯒꯤ ꯏꯁꯩ ꯇꯥꯔꯒ ꯑꯩꯒꯤ ꯃ꯭ꯌꯨꯖꯤꯛ ꯇꯥꯔꯒ ꯑꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯖꯔꯒ ꯂꯥꯛꯄꯁꯤꯡꯁꯦ ꯑꯩꯅ ꯇꯨꯃꯤꯟꯅ ꯀꯧꯁꯜꯂꯒ ꯍꯥꯏꯇꯥꯔꯦ ꯃꯤꯅꯒ ꯑꯩ ꯑꯉꯥꯡ ꯁꯥꯇ꯭ꯔ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯁ ꯇꯧꯕꯤ ꯈꯣꯠꯄꯤ ꯀꯥꯏ ꯑꯩ ꯃꯤꯉꯣꯟꯗ ꯍꯥꯏꯗꯦ ꯃꯤꯅꯒ ꯈꯪꯕ ꯌꯥꯎꯔꯀꯥꯟꯗꯒ ꯍꯪꯉꯛꯑꯀꯥꯟꯗ ꯑꯩ ꯈꯨꯝꯕ ꯌꯥꯕꯗ ꯑꯩ ꯈꯨꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯑꯗꯨ ꯂꯣꯠꯇ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯁꯥꯇ꯭ꯔ ꯍꯧꯖꯤꯛ 10ꯗꯒꯤꯅ 30 ꯐꯥꯎꯕ ꯑꯗꯨꯝ ꯏꯁꯩ ꯇꯝꯕ ꯊꯥꯖꯕꯤꯕ ꯑꯃꯔꯖꯤꯠ ꯂꯧꯔꯦꯝꯕꯝꯕꯨ ꯊꯥꯖꯕꯤꯕ ꯑꯗꯨꯒ ꯂꯩꯖꯔꯤꯕ ꯈꯔꯁꯦ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯌꯥꯝ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯗꯨꯗ ꯑꯃꯒꯤ ꯋꯥ ꯅꯠꯇꯅ ꯃꯔꯝꯗꯤ ꯂꯝ ꯑꯁꯤꯗꯁꯨ ꯃꯤꯌꯥꯝꯅ ꯌꯥꯔꯤꯕꯅꯤꯅ ꯑꯩꯕꯨ ꯌꯥꯕꯤꯔꯤꯕꯁꯤ ꯁꯤꯡꯒꯩꯅꯤ ꯑꯩꯅ ꯇꯧꯖꯔꯤꯁꯤ ꯁꯤꯡꯒꯩꯅꯤ ꯍꯥꯏꯗꯤ ꯁꯤꯌꯔ ꯇꯧꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕ ꯃꯁꯤꯒꯤꯗꯩꯗ ꯁꯥꯇ꯭ꯔ 30 ꯃꯗꯨꯒꯤ ꯃꯔꯛꯇꯨꯗ ꯁꯨꯃꯥꯏꯅ ꯍꯣꯠꯅꯕꯤ ꯍꯥꯏꯕ ꯇꯥꯛꯄꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯅꯧꯅ ꯏꯟꯈꯠꯂꯛꯂꯤꯕ ꯑꯃꯔꯖꯤꯠꯇꯗꯤ ꯂꯥꯛꯇ꯭ꯔꯤꯕ ꯑꯇꯣꯞꯄ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯗ ꯍꯣꯠꯅꯕ ꯑꯗꯨꯒ ꯍꯣꯠꯅꯒꯦꯅ ꯈꯟꯕꯁꯤꯡꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎꯇꯥꯛ ꯑꯃ ꯄꯤꯕꯤꯔꯝꯃꯨ ꯁꯤꯒꯨꯝꯕ ꯂꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯒꯦ ꯀꯔꯤꯒꯨꯝꯕ ꯒꯨꯟ ꯆꯟꯒꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯝꯍꯥꯏꯅ ꯍꯣꯠꯅꯒꯅꯤ ꯆꯥꯎꯔꯥꯛꯄ ꯈꯤꯇꯪ ꯃꯈꯣꯏꯗ ꯁꯖꯦꯁꯟ ꯇꯧꯕ ꯌꯥꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯇꯥꯃꯣꯅ ꯍꯪꯉꯤꯁꯦ ꯌꯥꯝ ꯐꯖꯩ ꯏꯁꯩ ꯄꯥꯝꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯏꯁꯩ ꯁꯛꯅꯤꯡꯕ ꯃꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯐꯥꯎꯅꯤꯡꯕ ꯃꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩꯈ꯭ꯔꯦ ꯊꯦꯡꯅꯕꯗ ꯑꯗꯨꯒ ꯃꯣꯏꯅ ꯄꯥꯝꯃꯤꯕꯁꯤꯡꯗꯨ ꯀꯔꯝꯕ ꯋꯥꯈꯜꯗꯒꯤ ꯄꯥꯝꯃꯛꯏꯅꯣ ꯍꯥꯏꯕ ꯑꯃꯈꯛꯇꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯎꯗꯕꯗꯤ ꯌꯥꯗꯦ ꯏꯁꯩ ꯇꯧꯗꯣꯔꯤꯕ ꯅꯧꯅ ꯏꯟꯈꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟ ꯑꯃꯒꯤ ꯑꯣꯏꯔꯛꯀꯗꯕ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯤꯅ ꯐꯥꯎꯕ ꯎꯔꯒ ꯑꯩꯁꯨ ꯐꯥꯎꯅꯤꯡꯕꯒꯤ ꯏꯁꯩ ꯇꯝꯕ ꯂꯥꯛꯄꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯏꯁꯩ ꯄꯥꯝꯕꯒꯤ ꯑꯩ ꯏꯁꯩ ꯀꯅꯥꯗ ꯇꯝꯗꯣꯏꯅೋ ꯀꯥꯏꯅ ꯌꯥꯝ ꯋꯥꯖꯕ ꯑꯗꯒꯤ ꯌꯥꯝ ꯍꯩꯅꯤꯡꯕ ꯃꯐꯝꯗꯤ ꯈꯪꯗꯕ ꯀꯗꯥꯏ ꯆꯠꯂꯒ ꯀꯗꯥꯏ ꯇꯝꯗꯣꯏꯅꯣ ꯀꯥꯏꯅ ꯀꯣꯏꯉꯥꯎ ꯉꯥꯎꯔꯒ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯏꯁꯩ ꯐꯖꯅ ꯇꯝꯐꯝꯁꯨ ꯋꯥꯏ ꯊꯤꯔꯨꯕꯗ ꯐꯪꯗꯦ ꯍꯦꯛꯇ ꯑꯣꯖꯥꯁꯤꯡ ꯊꯕꯛ ꯆꯤꯟꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯃꯃꯥꯡꯗ ꯂꯩꯕꯤꯔꯝꯕ ꯑꯣꯖꯥꯁꯤꯡ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄ ꯏꯁꯩ ꯇꯝꯕꯤꯕ ꯉꯝꯗꯕ ꯍꯧꯖꯤक ꯃꯌꯥꯝ ꯊꯦꯡꯅꯔꯤ ꯑꯗꯨꯅ ꯑꯩꯅ ꯁꯤꯃ ꯄꯨꯊꯣꯛꯄꯤꯔꯒꯦ ꯁꯤꯃ ꯑꯩꯒꯤ ꯍꯦꯛꯇ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯣꯏꯗꯕꯅꯤ ꯑꯗꯨꯅ ꯀꯣꯟꯅꯅꯤ ꯑꯍꯥꯟꯕꯗꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯛꯀꯗꯣꯏꯁꯤ ꯀꯗꯥꯏꯕꯨ ꯍꯣꯠꯅꯗꯣꯏꯅꯣ ꯁꯤ ꯌꯥꯝ ꯍꯣꯠꯅꯕ ꯑꯃ ꯆꯪꯉꯦ ꯏꯁꯩ ꯁꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯗꯨꯅ ꯑꯇꯣꯞꯄꯗ ꯏꯁꯩ ꯇꯝꯃꯤꯕ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯑꯩ ꯃꯈꯥ ꯇꯥꯕꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯏꯁꯩ ꯁꯛꯄ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯏꯁꯩ ꯍꯩꯕ ꯈꯛꯇꯅ ꯌꯥꯗꯦ ꯏꯁꯩ ꯍꯩꯕꯗꯤ ꯃꯌꯥꯝ ꯂꯩ ꯍꯩꯇꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯣ ꯍꯩꯕꯅꯁꯨ ꯐꯥꯎꯗꯦ ꯍꯩꯇꯕꯅꯁꯨ ꯐꯥꯎꯔꯣꯏ ꯍꯥꯏꯕ ꯂꯩꯇꯦ ꯁꯤꯗꯤ ꯁ꯭ꯇꯥꯔ ꯍꯥꯏꯕ ꯑꯃ ꯂꯩ ꯁ꯭ꯇꯥꯔꯁꯦ ꯀꯩ ꯆꯪꯉꯤ ꯍꯥꯏꯔꯀꯥꯟꯗ ꯏꯁꯩ ꯑꯃ ꯁꯛꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯤꯑꯣꯏꯕꯒꯤ ꯒꯨꯟ ꯑꯃ ꯍꯥꯏ ꯇꯥꯔꯦ ꯑꯩ ꯏꯁꯥꯅ ꯏꯁꯩꯁꯦ ꯁꯨꯡꯇꯝ ꯇꯝꯗ꯭ꯔꯤꯉꯩꯗ ꯑꯩꯁꯦ ꯏꯁꯥꯁꯦ ꯏꯁꯩ ꯁꯛꯇ꯭ꯔꯤꯉꯩꯗ ꯃꯤ ꯏꯁꯩ ꯁꯛꯄ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯎꯔꯀꯥꯟꯗ ꯑꯩꯁꯦ ꯃꯥꯅꯦꯅ ꯑꯗꯨꯝ ꯈꯟꯖꯩ ꯃꯇꯝ ꯑꯃꯗ ꯑꯗꯨꯒ ꯑꯐꯥꯎꯕꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯀꯣꯛꯁꯤꯗ ꯑꯩꯁꯦ ꯐꯥꯎꯔꯒ ꯊꯣꯛꯂꯛꯑꯕꯩ ꯇꯥꯏꯞꯇ ꯃꯇꯝ ꯑꯃ ꯑꯩꯁꯦ ꯏꯁꯥ ꯏꯇꯣꯝꯇ ꯍꯧꯖꯤꯛꯇ ꯈꯜꯂꯨꯔ ꯅꯣꯛꯅꯤꯡꯉꯦ ꯃꯤꯅꯗꯤ ꯀꯩꯝ ꯈꯪꯕꯤꯕ ꯎꯕꯤꯕ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯏꯁꯩꯁꯦ ꯐꯖꯅ ꯇꯥꯕ ꯍꯩꯕ ꯃꯤꯁꯨ ꯂꯩ ꯍꯩꯇꯕ ꯃꯤꯁꯨ ꯂꯩ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯏꯁꯩꯁꯦ ꯂꯥꯡꯉꯒ ꯏꯁꯩꯁꯦ ꯐꯖꯕꯣꯏ ꯅꯨꯡꯉꯥꯏꯕꯣꯏ ꯅꯤꯡꯉꯦ ꯑꯗꯣ ꯏꯁꯩꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯔꯁ ꯇꯥꯜ ꯀꯣ ꯃꯥꯒꯤ ꯁꯨꯔꯁꯦ ꯐꯖꯅ ꯇꯥꯕꯤꯕ ꯃꯤ ꯇꯣꯡꯉꯥꯜꯂꯦ
ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯃꯔꯛ ꯑꯃ ꯈꯪꯉꯝꯗꯦ ꯏꯁꯩꯁꯦ ꯑꯔꯥꯡꯕ ꯁꯛꯇꯣꯔꯕ꯭ꯔꯥ ꯑꯩꯕꯣ ꯑꯩꯁꯦ ꯃꯣꯏꯅ ꯍꯦꯛꯇ ꯄꯥꯝꯅꯕ ꯁ꯭ꯇꯦꯖꯇꯗꯤ ꯏꯁꯩ ꯅꯨꯡꯁꯤꯕ ꯑꯃ ꯁꯛꯄꯁꯦ ꯇꯥꯗꯦ ꯑꯔꯥꯡꯕ ꯁꯛ ꯑꯔꯥꯡꯕ ꯁꯛ ꯑꯔꯥꯡꯕ ꯁꯛ ꯑꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯏꯁꯩꯁꯦ ꯑꯇꯞꯄ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯇꯥꯖꯅꯤꯡꯕꯁꯨ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯍꯦꯛ ꯌꯦꯡꯉꯀꯥꯟꯗ ꯏꯁꯩꯁꯦ ꯀꯔꯝꯕ ꯁꯛꯇꯣꯏꯅꯣꯅ ꯑꯩꯈꯣꯏꯗ ꯀꯟꯐ꯭ꯌꯨꯁ ꯂꯩꯇꯕ ꯅꯠꯇꯦ ꯁ꯭ꯇꯦꯖ ꯀꯥꯈꯠꯄ ꯃꯇꯝꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯏꯁꯩ ꯁꯛꯏꯕ ꯑꯔꯥꯡꯕ ꯅꯠꯇ꯭ꯔꯒ ꯑꯇꯞꯄ ꯑꯩ ꯏꯁꯥꯒꯤ ꯏꯁꯩ ꯁꯩꯁꯛ ꯇꯣꯡꯉꯥꯜꯂꯤ ꯁꯤꯡꯒꯔ ꯈꯨꯗꯤꯡꯃꯛꯀꯤ ꯁꯩꯁꯛ ꯂꯣꯏ ꯇꯣꯡꯉꯥꯜꯂꯤ ꯑꯗꯨꯗꯨꯅ ꯑꯩꯕꯨ ꯍꯦꯟꯅ ꯄꯥꯝꯕ ꯃꯐꯝꯗꯨꯗꯗꯤ ꯑꯩꯅ ꯁꯛꯏꯕ ꯏꯁꯩꯗꯣ ꯃꯣꯏ ꯁꯣꯏꯗꯅ ꯇꯥꯕꯗ ꯇꯥꯅꯤꯡꯉꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯄꯥꯝꯃꯝꯒꯅꯤ ꯈꯜꯂꯒ ꯑꯩꯒꯤ ꯑꯣꯏꯕ ꯏꯁꯩꯗꯤ ꯑꯗꯨꯝ ꯁꯛꯑꯝꯃꯤ ꯑꯩ ꯂꯥꯡꯕ ꯇꯞꯄꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯑꯩ ꯈꯜꯂꯨꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯗꯨꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯇꯥꯃꯣꯅ ꯍꯥꯏꯕꯤꯈꯤꯕ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯗꯤ ꯏꯁꯩꯕꯨ ꯄꯥꯝꯖꯔꯕ ꯍꯣꯠꯅꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯒꯤ ꯑꯗꯨ ꯅꯥꯕ ꯑꯩꯒꯤ ꯄꯩꯁꯥ ꯂꯩꯇꯕ ꯑꯩ ꯂꯥꯏꯔꯔꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯐꯦꯃꯤꯂꯤ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯣꯏ ꯂꯩꯅꯩ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯤ ꯌꯧꯅ ꯆꯠꯇꯕ ꯌꯥꯗꯦꯅ ꯇꯥꯔꯒꯦꯠ ꯑꯃꯈꯛ ꯇꯧꯈꯤ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯃꯥꯌꯣꯛꯅꯔꯒ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤꯗ ꯍꯣꯠꯅꯕ ꯑꯃ ꯃꯊꯧ ꯇꯥꯏꯌꯦꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄꯤꯕꯤꯔꯤꯕ ꯃꯁꯤꯒꯤ ꯃꯈꯥ ꯊꯥꯕꯁꯤꯡ ꯂꯣꯏꯅꯅ ꯂꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕꯁꯤꯡꯅ ꯑꯃꯔꯖꯤꯠ ꯂꯧꯔꯦꯝꯕꯝꯅ ꯄꯤꯕꯤꯔꯤꯕ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯃꯣꯠ ꯇꯨꯡꯗ ꯑꯇꯣꯞꯄ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯑꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯀꯂꯥꯒꯤ ꯂꯝꯁꯤꯗ ꯁ꯭ꯇꯨꯗꯤꯑꯣ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯌꯣꯛꯈꯠꯄ ꯈꯣꯠꯄ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯟꯒ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯀꯔꯤ ꯇꯧꯒꯦꯅ ꯈꯟꯕ ꯂꯩꯔꯤꯒꯦ ꯇꯨꯡꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯑꯃ ꯀꯔꯤ ꯂꯩꯕꯤꯔꯤꯒꯦ ꯇꯥꯃꯣ ꯑꯗꯨꯗꯤ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯩ ꯋꯥꯈꯜꯗ ꯑꯗꯣ ꯑꯩ ꯏꯁꯥ ꯏꯇꯣꯝꯗꯒꯤ ꯅꯠꯇꯕ ꯑꯩꯅ ꯁꯨꯝ ꯑꯩꯒ ꯏꯁꯩ ꯇꯧꯃꯤꯟꯅꯔꯛꯄꯗ ꯂꯣꯏꯅꯔꯛꯄ ꯉꯁꯤꯐꯥꯎ ꯁꯥꯡꯅ ꯆꯠꯃꯤꯟꯅꯔꯛꯄ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯁꯨ ꯂꯩꯔꯤ ꯑꯗꯣ ꯏꯁꯥ ꯏꯇꯣꯝꯗ ꯍꯣꯠꯅꯕ ꯍꯥꯏꯁꯤꯒ ꯑꯩ ꯃꯌꯥꯝ ꯄꯨꯜꯂꯒ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯇꯧꯔꯒ ꯍꯣꯠꯅꯕ ꯍꯥꯏꯁꯤꯒ ꯈꯦꯠꯅꯕ ꯂꯩ ꯑꯗꯨꯅ ꯃꯣꯏꯗꯩꯁꯨ ꯁꯖꯦꯁꯟ ꯑꯩ ꯂꯧꯔꯤ ꯍꯧꯖꯤꯛ ꯑꯍꯜ ꯂꯃꯟꯁꯤꯡꯗꯩꯁꯨ ꯑꯩ ꯇꯥꯟꯅꯔꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯕ ꯅꯠꯇꯕ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯄꯥꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃ꯭ꯌꯨꯖꯤꯛ ꯇꯧꯗꯣꯔꯤ ꯃꯤꯁꯤꯡꯗꯣ ꯆꯪꯉꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯆꯪꯉꯛꯀꯗꯧꯔꯤꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯑꯣꯏꯕ ꯃ꯭ꯌꯨꯖꯤꯛꯀꯤ ꯃꯤ ꯉꯥꯛꯇ ꯍꯥꯟꯅ ꯆꯨꯡꯁꯤꯟꯅꯔꯒ ꯁꯤ ꯇꯧꯁꯤꯅ ꯇꯥꯟꯅꯕ ꯑꯃ ꯍꯥꯟꯅ ꯆꯪꯉꯤ ꯑꯗꯨꯅ ꯑꯩ ꯆꯍꯤ ꯃꯊꯪ ꯅꯦꯛꯁ ꯏꯌꯥꯔꯗꯒꯤꯗꯤ ꯑꯩ ꯈꯤꯇꯪ ꯄ꯭ꯂꯥꯟꯁꯦ ꯑꯩ ꯇꯧꯕ ꯍꯧꯔꯒꯦ ꯑꯗꯨꯒ ꯃꯊꯪ ꯑꯃꯨꯛ ꯆꯠꯊꯅꯕ ꯇꯥꯃꯣꯅ ꯍꯥꯏꯗꯣ ꯇꯨꯡ ꯁꯥꯡ ꯀꯣꯏꯅ ꯌꯥꯝ ꯇꯨꯡ ꯁꯥꯡꯅ ꯃꯗꯒꯤ ꯌꯣꯛꯈꯠꯄ ꯌꯥꯕ ꯃꯑꯣꯡ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯌꯔ ꯇꯧꯅꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯅ ꯈꯛ ꯂꯩꯕꯗꯣ ꯑꯩꯅ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯏꯃꯥꯟꯅꯕ ꯑꯃꯗꯒꯤ ꯈꯔ ꯂꯧꯕ ꯃꯉꯣꯟꯗꯩꯁꯨ ꯃꯥꯒꯤꯁꯨ ꯂꯣꯏ ꯁꯤꯌꯔ ꯇꯧꯅꯔꯀꯥꯟꯗ ꯍꯦꯟꯅ ꯐꯕ ꯑꯗꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯇꯧꯔꯛꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯕꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯁꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯑꯗꯨꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯅ ꯑꯩꯈꯣꯏ ꯑꯃꯔꯖꯤꯠꯅ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡ 20-30 ꯑꯃ ꯁꯦꯝ ꯁꯥꯔꯦ ꯍꯥꯏꯕꯅꯤꯅ ꯍꯦꯛ ꯃꯈꯣꯏꯅ ꯂꯦꯞꯄꯒ ꯏꯁꯩ ꯁꯛꯄ ꯉꯝꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦꯅꯦꯀೋ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯀꯥꯎꯕꯤꯒꯅꯨ ꯏꯁꯩ ꯁꯛꯍꯟꯁꯤ ꯍꯥꯟꯅ ꯍꯦꯛꯇ ꯑꯦꯜꯕꯝ ꯑꯃ ꯅꯝꯗ꯭ꯔꯗꯤ ꯏꯁꯩ ꯁꯛꯐꯝ ꯂꯩꯇꯦ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ ꯏꯁꯩ ꯑꯃ ꯅꯝꯃꯀꯥꯟꯗ ꯊꯥꯐꯝ ꯂꯩꯇꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯗꯥꯏꯃꯟ ꯂꯩꯖꯔꯤ ꯏꯁꯩ ꯑꯃ ꯅꯝꯕꯤꯌꯨ ꯏꯁꯩꯁꯦ ꯊꯥꯅꯕꯒꯤꯗꯃꯛꯇ ꯗꯥꯏꯃꯟ ꯂꯩꯖꯔꯤ ꯃꯔꯥꯏꯕꯛ ꯐꯔꯗꯤ ꯃꯥꯒꯤ ꯏꯁꯩꯗꯨ ꯄꯥꯝꯃꯒꯗꯤ ꯃꯗꯨꯒꯤ ꯃꯥꯒꯤ ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯕ ꯍꯥꯟꯅ ꯑꯃꯔꯖꯤꯠꯅ ꯏꯁꯩ ꯑꯃ ꯅꯝꯀꯥꯟꯗ ꯏꯁꯩꯁꯦ ꯅꯝꯃꯅꯤ ꯑꯦꯜꯕꯝ ꯅꯝꯗ꯭ꯔꯒꯗꯤ ꯀꯗꯥꯏ ꯊꯥꯗꯣꯏꯅꯣ ꯔꯦꯗꯤꯑꯣ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯊꯥꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯗꯥꯏꯃꯟ ꯂꯩꯖꯔꯤ ꯍꯧꯖꯤꯛ ꯑꯅꯧꯕꯅꯤ ꯃꯁꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯔꯦꯗꯤꯑꯣ ꯁꯔꯚꯤꯁ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯇꯦꯂꯦꯟꯠꯁꯤꯡꯁꯦ ꯁꯣ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯦ ꯑꯗꯨꯅ ꯊꯥꯒꯠꯆꯔꯤ ꯑꯃꯔꯖꯤꯠ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯍꯥꯏꯖꯔꯨꯕꯗ ꯂꯥꯛꯄꯤꯕ ꯅꯥꯗ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯇꯥꯃꯣ